COVID-19 ga mari lainana ngasi ga numit humi sumna chaptara iba numit kudingi COVID-19 gi mari lainaba KhutSem live COVID-19 gi maramda discussion tawasda yengbiriba mayam plo po kai khumna bu chari ngasi di akoi gi discussion se KhutSem viewers gi maraktagi inaw sing haiba tare yumda quarantine tawraga lairiba inaw sing gi maraktagi moi kamai tawduna matam leli habdi kumai harauna ke inaraga laiba lamnina hojikti isai nomai adigi cherau bauba festivity mi yaudun lainana pusdaida yum da laibiriba koi KhutSem viewers jing na atopa jing jo de yum isai sana quarantine tawraga laibiriba jingje kamai tawduna yumda matam lenbiri haibna chingba adagi koi ngarang tawgiba COVID-19 gi discussion adagi nahan tawgiba mayamda social gi society gi maramda laina sigi maram tonga discussion tawgre adu ngasina koi KhutSem viewers gi maraktagi yumda quarantine tawraga laibiriba isinau gi maraktagi moi ani aduga koi atopa guest yaubiningba lagaju adu mai koi yani hai tare join tawraga do mayam puna discuss tawnabagi tanjamata lawjage adu amuka hana haijening mofam mana koi gi KhutSem logic live chaliba link sigi description da KhutSem gi chat WhatsApp ki number adagi pau phone nabagi number sing pijari aduga viewers sing maktagi karigumba koi gi live discussion ji da pai saru ya bilingba lairagadi masagi laptop ama aduga reasonable speed ki internet facility lairagadi adum join tawbiba yani aduna description da yenga join tawbi yaubing bai chinau ji yaw taragadi du pau pibiro koi soidana incorporate tawna hona jage aduga hojik asinamit humni subagi kai wai sanagadabno haibado ai adum haujarage koi gi hojik yum dagi quarantine tawba pham dagi join tawbiba inaw singsi amana Amarendra tuga atopa amasina yumdagi yaubiraisina okram silsila aduga ahanba isina RK Amarendra ado Amarendra ju silsila ju mayana lockdown tawbagi matakta isa gi yumda leitarga ju mai masa gi kada yumgi member imungi family members inga ju khidang lapna leiraga akogi travel tawrakpadagi haitarene leiriba ngatani ado ahanbadai Amarendra dagi haujage Amarendra yumda lakpa hana karai leiruba yumda lakpa camp kuire aduga yumda quarantine tawra leibase kamaina matam leli adagi lainaji leiram hujik fawdi leiram positive oy khangbana tri adu taga jum section thawangi oina kai lokhalli imungda leibada kamai taw matam leli mayam dangatang share tawbiu kan damsu sma akoi je ai Delhi da leiram baneba hello hayo tai ado kano ai budi kano laina kano to gi thorok budi nate ai kano akoi pabung ngamdabgi thorok ne bado yumda adagi Delhi dagi leirui na ije ade mayam sidaju pangang ngangnabdo ꯑꯗꯩꯗ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ ꯗꯦꯠ 21ꯗꯅꯦꯕ 21ꯗꯨꯗ ꯂꯥꯛꯄ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯋꯦꯅ ꯇꯧꯔꯛꯄꯗꯨꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯔꯦꯅ ꯇꯧꯔꯛꯄꯗꯨꯗ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯄꯪꯉꯥꯡ ꯉꯥꯡꯅꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯁꯦ ꯅꯨꯃꯤꯠ 14ꯗꯨꯗꯤ ꯌꯨꯝ ꯀꯥ ꯃꯅꯨꯡꯁꯦ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩꯕ ꯍꯣꯏ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯏꯁꯥꯒꯤꯁꯨ ꯏꯃꯨꯡꯒꯤꯁꯨ ꯃꯌꯥꯝꯒꯤꯁꯨ ꯂꯣꯏꯅ ꯀꯥꯟꯅꯅꯕ ꯁꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯗꯤ ꯀꯥꯟꯅꯩ ꯍꯥꯏꯇꯥꯔꯦ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯨꯡꯗ ꯁꯣꯏꯔꯝꯃꯀꯥꯟꯗꯩꯗ ꯀꯣꯟꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯡꯖꯧꯅꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯨꯝꯗ ꯀꯥꯗ ꯏꯊꯟꯗ ꯂꯩꯕꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯥꯗ ꯏꯊꯟꯇ ꯂꯩꯕ ꯑꯩꯁꯦ ꯑꯩ ꯅꯍꯥꯟꯁꯨ ꯋꯥꯆꯦꯞ ꯁ꯭ꯇꯦꯇꯁꯇꯒ ꯊꯥꯒꯠꯂꯝꯃꯤꯅꯦ ꯍꯥꯏꯗꯤ ꯑꯩ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩ ꯒꯤꯇꯔꯁꯨ ꯈꯔ ꯇꯧꯕꯅꯤꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯈꯔ ꯇꯧꯕꯅꯤꯅ ꯂꯣꯏ ꯊꯝꯖꯜꯂꯦ ꯑꯗꯩ ꯈꯅꯥꯎ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯅꯍꯥꯟꯒꯤ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯏꯁꯤꯡ ꯂꯨꯝꯅꯕ ꯕꯣꯏꯂꯔ ꯑꯃ ꯊꯝꯃꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯥꯗ ꯍꯥꯏꯗꯤ ꯍꯤꯗꯥꯛ ꯅꯨꯡꯊꯥꯛ ꯑꯗꯨꯝ ꯏꯁꯤꯡ ꯕꯣꯇꯜꯗ ꯀꯩꯀꯩ ꯋꯥꯠꯇꯕꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯣ
ꯍꯥꯏꯁꯤꯅꯤꯅꯦ ꯁꯤ ꯃꯇꯥꯡꯁꯤꯗꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯟꯗꯩꯗ ꯍꯪꯕꯨꯗꯤ ꯍꯪꯅꯕ ꯔꯤꯖꯨꯃꯦꯒ ꯁꯦꯝꯕꯗ ꯀꯣꯏꯁꯟꯒ ꯍꯪꯕꯗꯒ ꯅꯪꯒꯤ ꯍꯣꯕꯤ ꯀꯩꯅꯣ ꯀꯩ ꯇꯧꯏ ꯀꯥꯏꯅ ꯍꯪꯒ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯃꯇꯝ ꯂꯦꯟꯕ ꯋꯥꯔꯛꯄ ꯇꯥꯏꯃꯤꯡꯁꯤꯗꯅꯤꯅꯦ ꯍꯣꯕꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯀꯔꯤ ꯇꯧꯕꯅꯣ ꯀꯥꯏꯅꯒ ꯇꯣꯉꯥꯟꯕ ꯀꯣ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯨꯝꯕꯁꯦ ꯃꯤꯁꯤꯡꯁꯦ ꯑꯃꯃꯝꯗꯤ ꯍꯩꯖꯤꯟꯕ ꯐꯩꯌꯦꯅ ꯍꯥꯏꯁꯦ ꯁꯤꯒꯨꯝꯕ ꯇꯥꯏꯃꯤꯡꯁꯤ ꯌꯧꯔꯀꯥꯟꯗ ꯈꯤꯇꯪ ꯃꯥꯅꯦ ꯃꯥꯒꯤ ꯀꯥꯟꯅꯕꯗꯣ ꯍꯥꯏꯇꯥꯔꯦꯅꯦ ꯈꯪꯉꯛꯏ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯃꯔꯦꯟꯗ꯭ꯔꯒꯤꯁꯨ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯃꯔꯦꯟꯗꯨꯗ ꯑꯗꯨ ꯑꯩ ꯁꯤꯜꯁꯤꯂꯥꯗꯁꯨ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯑꯣꯏꯅ ꯑꯩ ꯋꯥꯔꯤ ꯑꯃ ꯁꯥꯒꯦ ꯁꯤꯜꯁꯤꯂꯥ ꯍꯧꯖꯤꯛꯁꯦ ꯂꯩꯕꯥꯛꯀꯤ ꯂꯣꯏꯅꯃꯛ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯗ ꯄꯨꯂꯤꯁ ꯂꯩꯗꯅ ꯂꯝꯕꯤꯗ ꯃꯤ ꯊꯣꯛꯄ ꯌꯥꯗꯗꯅ ꯑꯗꯒꯤ ꯁꯤꯖꯤꯟꯅꯗꯕ ꯌꯥꯗꯕ ꯄꯣꯠ ꯆꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯕꯗꯨꯅ ꯑꯌꯨꯛꯇ ꯃꯇꯝ ꯈꯔ ꯀꯔꯐ꯭ꯌꯨ ꯍꯥꯡꯉꯒ ꯂꯩꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯔꯤ ꯁꯤꯗꯩꯗ ꯌꯨꯝꯗ ꯂꯩꯕꯗ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕ ꯀꯔꯤ ꯂꯩꯀꯥꯏꯗ ꯌꯨꯝꯗ ꯀꯔꯤ ꯐꯦꯁ ꯇꯧꯕ ꯂꯩ ꯃꯌꯥꯝꯗ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯁꯤꯗꯅ ꯌꯨꯝꯗ ꯏꯁꯩꯒꯨꯝꯕ ꯇꯥꯔꯒ ꯏꯁꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯛꯑꯒ ꯇꯤꯛꯇꯣꯛ ꯈꯔ ꯇꯧꯔ ꯑꯗꯨꯝ ꯂꯩ ꯑꯗꯨꯝ ꯍꯥꯟꯅꯩ ꯀꯩꯅꯣ ꯇꯧꯔꯝꯕꯗꯨꯒ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯊꯛꯄꯁꯦ ꯍꯧꯖꯤꯛ ꯀꯥ ꯍꯦꯟꯅ ꯐꯪꯗ꯭ꯔꯦꯕ ꯑꯗꯨꯝ ꯕꯖꯥꯔ ꯀꯩꯀꯩ ꯊꯣꯛꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯥꯟꯅꯗꯩꯗꯤ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯈꯔꯗꯤ ꯋꯥꯔꯦ ꯑꯗꯣ ꯋꯥꯕꯨꯗꯤ ꯋꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏ ꯈꯛꯀꯤ ꯅꯠꯇꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ 21 ꯗꯦꯖꯇꯤ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯂꯩꯃꯤꯟꯅꯁꯦꯅ ꯍꯥꯏꯕꯅꯤꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯀꯃꯥꯏꯅ ꯄꯥꯡꯕ ꯌꯥꯕ ꯑꯗꯩ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯕ ꯂꯣꯏ ꯇꯧꯔꯤ ꯑꯃꯔꯦꯟꯗ꯭ꯔ ꯉꯁꯥꯏꯒꯤ ꯏꯁꯩꯒꯨꯝꯕ ꯀꯩꯅꯣ ꯒꯤꯇꯥꯔꯒꯨꯝꯕ ꯈꯛꯇꯔ ꯑꯇꯣꯞꯄ ꯍꯣꯕꯤꯗꯤ ꯀꯩ ꯂꯩ ꯍꯣꯕꯤꯁꯦ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏ ꯌꯦꯛꯑꯦ ꯑꯗꯒꯤ ꯂꯥꯏ ꯌꯦꯛꯄ ꯑꯗꯒꯤ ꯍꯣꯕꯤꯁꯦ ꯑꯗꯨꯅꯤꯗ ꯂꯥꯏ ꯌꯦꯛꯄꯒ ꯀꯩꯅꯣꯒ ꯏꯁꯩ ꯈꯔ ꯇꯧꯕ ꯑꯣ ꯂꯥꯏ ꯑꯌꯦꯛꯄꯒꯗꯤ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯀꯃꯥꯏꯅ ꯑꯌꯦꯛꯄꯁꯦ ꯌꯦꯛꯄꯅꯣ ꯂꯥꯏ ꯌꯦꯛꯄꯁꯦ ꯁꯤꯗꯗꯤ ꯂꯩꯇꯦ ꯑꯩꯁꯦ ꯗꯦꯜꯂꯤ ꯊꯥꯗꯣꯛꯑꯝꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯍꯣꯏ ꯊꯥ ꯍꯣꯏ 4-5 ꯂꯩꯒꯦꯅ ꯌꯨꯝꯗ ꯑꯗꯨꯒꯤ ꯄꯣꯠꯁꯦ ꯑꯌꯥꯝꯕ ꯂꯣꯏ ꯊꯝꯃꯝꯃꯦꯕ ꯑꯗ ꯎꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯒꯤ ꯍꯥꯏꯗꯤ ꯁꯤꯗ ꯊꯥꯗꯣꯛꯀꯦꯅ ꯃꯣꯏꯅ ꯑꯥꯗ ꯄꯤꯔꯝꯕꯗꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯣꯛꯗꯥꯎꯟ ꯇꯧꯁꯟꯈꯤꯕꯁꯤꯗ ꯃꯣꯏꯒꯤ ꯊꯥꯒꯗꯧꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯀꯩꯅꯣ ꯂꯣꯏ ꯇꯧꯈ꯭ꯔꯕ ꯑꯗ ꯊꯥꯒꯗꯕ ꯃꯐꯝꯗ ꯊꯝꯍꯧꯔꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯌꯦꯛꯄ ꯂꯩꯇ꯭ꯔꯦ ꯇꯥꯔꯤꯕ ꯑꯣ ꯇꯥꯔꯤ ꯑꯣ ꯏꯟꯇꯔꯅꯦꯠꯁꯦ ꯑꯃꯨꯛꯁꯨ ꯕꯦꯔꯥ ꯇꯧꯔꯛꯏꯖꯥꯠꯅꯤ ꯑꯗꯣ ꯃꯔꯛ ꯊꯟꯅ ꯑꯃꯨꯛꯀ ꯑꯃꯨꯛꯇ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯝꯇꯒ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯠꯊꯖꯒꯗꯧꯔꯤꯕ ꯗꯤꯁꯀꯁꯟꯁꯤꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯅꯤꯡꯕ ꯍꯥꯏꯅꯤꯡꯕ ꯌꯥꯎꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗꯩꯗ ꯂꯥꯏꯚ ꯆꯠꯂꯤꯕꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯁꯤꯗ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯖꯦꯁꯟ ꯃꯌꯥꯝꯒꯤꯁꯨ ꯀꯥꯟꯅꯒꯗꯕ ꯃꯇꯝ ꯂꯦꯟꯕ ꯏꯆꯝ ꯆꯝꯕ ꯃꯇꯝ ꯄꯪꯂꯦꯟꯗ ꯂꯦꯟꯕ ꯅꯠꯇꯅ ꯃꯌꯥꯝ ꯀꯥꯟꯅꯕ ꯗꯤꯁꯀꯁꯟ ꯀꯩꯀꯩ ꯇꯧꯒꯗꯕ ꯈꯣꯠꯀꯗꯕ ꯁꯖꯦꯁꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯏꯟꯀꯣꯔꯄꯣꯔꯦꯠ ꯇꯧꯖꯒꯦ ꯑꯗꯨꯒ ꯑꯩ ꯑꯃꯔꯦꯟꯗ꯭ꯔꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯖꯒꯦ ꯑꯃꯔꯦꯟꯗ꯭ꯔ ꯅꯥꯀꯟꯗꯁꯨ ꯀꯩꯅꯣ ꯒꯤꯇꯥꯔ ꯀꯩꯅꯣꯝ ꯂꯩꯕꯁꯨ ꯍꯥꯏꯐꯦꯠ ꯎꯏ ꯑꯗꯩꯗ ꯃꯌꯥꯝꯒꯤ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯁꯨꯝ ꯍꯣꯕꯤꯅꯦꯁꯨ ꯍꯥꯏ ꯑꯗꯣ ꯏꯁꯩ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯕ ꯌꯥꯒꯗ꯭ꯔꯣ ꯏꯁꯩꯁꯦ ꯗꯥꯗꯥꯝꯁꯨ ꯇꯧꯒꯦ ꯑꯗꯣ ꯍꯩꯇꯦ ꯌꯥꯝ ꯍꯩꯇꯦ ꯀꯩꯁꯨ ꯍꯧꯖꯤꯛꯀꯥꯟ ꯀꯥꯏꯗꯦ ꯃꯤ ꯂꯣꯏꯅ ꯍꯧꯖꯤꯛꯀꯥꯟ ꯚꯥꯏꯔꯦꯜ ꯌꯥꯝ ꯆꯠꯅꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯀꯤꯔ ꯍꯣꯏ ꯚꯥꯏꯔꯦꯜꯕꯨꯗꯤ ꯆꯠꯂꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯈꯨꯠꯁꯦꯝ ꯇꯧꯕꯁꯤꯗꯤ ꯚꯥꯏꯔꯦꯜ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯁꯤꯖꯤꯟꯅꯒꯗꯕꯗꯤ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃꯒ ꯂꯣꯏꯅꯅ ꯚꯤꯌꯔꯁꯤꯡꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯅꯣꯏꯁꯨ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯌꯦꯡꯕꯅꯤꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯈꯩꯒꯤꯗꯤ ꯂꯣꯏꯅꯃꯛ ꯄ꯭ꯔꯤꯄꯦꯌꯔ ꯑꯣꯏꯔꯒ ꯂꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯒꯤ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯦ
ꯌꯥꯝ ꯍꯩꯕ ꯅꯠꯇꯦ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯏꯁꯩ ꯑꯃꯈꯛꯇꯔꯣ ꯁꯛꯇꯣꯏꯁꯤ ꯏꯁꯩ ꯈꯔ ꯌꯥꯝ ꯁꯛꯁꯤ ꯀꯩꯅꯣ ꯑꯗ ꯗꯥꯏꯃꯣꯟꯁꯨ ꯑꯩ ꯈꯟꯕꯤꯔꯛꯑꯣ ꯀꯩꯅꯣꯒꯤ ꯃꯥꯏ ꯃꯅꯤ ꯃꯤꯡ ꯁꯤꯜꯁꯤꯂꯥ ꯑꯣꯀꯦ ꯁꯤꯜꯁꯤꯂꯥ ꯁꯤꯜꯁꯤꯂꯥ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯁꯤ ꯑꯗꯣ ꯏꯟꯇꯔꯅꯦꯠꯀꯤ ꯁ꯭ꯄꯤꯠꯇꯨꯅ ꯂꯦꯛ ꯂꯩꯕ ꯈꯣꯠꯄ ꯌꯥꯎ ꯇꯥꯔꯒꯗꯤ ꯑꯩ ꯁꯤꯜꯁꯤꯂꯥꯗꯁꯨ ꯃꯥꯁꯨ ꯏꯁꯩ ꯇꯥꯏ ꯈꯣꯠꯂꯤꯒꯅ ꯍꯥꯏ ꯑꯗꯣ ꯃꯥꯁꯨ ꯁꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯕꯀꯣ ꯑꯗꯣ ꯏꯁꯩ ꯑꯅꯧꯕꯈꯩꯗꯤ ꯑꯩꯈꯣꯏꯗꯤ ꯏꯁꯪ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯏꯁꯩ ꯑꯔꯤꯕꯗ ꯐꯖꯕ ꯈꯪꯕ ꯐꯥꯕ ꯂꯩꯕ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯔꯤꯕꯗ ꯈꯔ ꯂꯤꯕ ꯃꯅꯤꯄꯨꯔꯤ ꯏꯁꯩꯁꯦ ꯀꯩꯅꯣ ꯑꯩ ꯑꯃ ꯇꯧꯔꯛꯑꯒꯦ ꯇꯧꯔꯣ ꯇꯥꯔꯁꯤ ꯇꯥꯔꯁꯤ ꯗꯥꯏꯃꯣꯟꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯏ 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 ꯅꯪꯕꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ ꯃꯤꯀꯨꯞ ꯑꯃ ꯅꯪꯕꯨ ꯀꯥꯎꯒꯦ ꯉꯝꯗ꯭ꯔꯦ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯂꯝꯗꯝ ꯀꯩꯗ ꯆꯠꯂꯒ ꯑꯩꯕꯨ ꯄꯣꯊꯥꯁꯤꯒꯦ ꯃꯤꯀꯨꯞ ꯑꯃꯇꯪ ꯃꯇꯦꯛ ꯑꯁꯤꯗ ꯇꯧꯔꯒꯦ ꯑꯗꯣ ꯑꯇꯣꯞꯄ ꯀꯩ ꯑꯅꯧ ꯑꯅꯧꯕ ꯁꯛꯅꯤꯡꯕ ꯍꯥꯏꯕꯗꯤ ꯅꯣꯏꯅ ꯐꯥꯕ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯨ ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯧꯕ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯛꯑꯣ ꯑꯗꯣ ꯀꯩꯅꯣ ꯗꯥꯏꯕꯣꯟꯁꯨ ꯍꯣꯏ ꯑꯗꯩ ꯀꯩꯅꯣ ꯍꯣꯏ ꯈꯜꯍꯜꯂꯁꯤ ꯍꯣꯏ ꯈꯜꯂꯝꯃꯦ ꯃꯌꯥꯝꯁꯨ ꯀꯩꯒꯨꯝꯕ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯏꯁꯩ ꯈꯟꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯏꯕꯤꯔꯣ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯆꯦꯠꯇ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯔ ꯉꯪꯃꯤꯟꯅꯔꯁꯦ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯃꯦꯟꯇ ꯃꯥꯔꯛꯁ ꯂꯧꯊꯣꯛ ꯀꯩꯅꯣ ꯇꯧꯕꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯥ ꯑꯗꯨꯗꯣ ꯑꯗꯨꯕꯨ ꯑꯩꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯋꯥ ꯉꯥꯡꯕꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯤꯅ ꯑꯗꯣ ꯑꯩꯁꯦ ꯌꯥꯔꯤꯈꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯗꯒꯤ ꯑꯣ ꯀꯃꯦꯟꯇ ꯍꯥꯏꯔꯦꯕꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯗꯣ ꯑꯗꯨꯃꯗꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯥꯅ ꯁꯨꯝ ꯍꯣꯏ ꯅꯨꯡꯉꯥꯏꯖꯗꯗꯅ ꯇꯧꯕꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯍꯣꯏ ꯏꯔꯥꯡ ꯑꯩꯁꯦ ꯈꯠꯅꯔꯝꯕ ꯀꯥꯟꯗꯨꯗ ꯑꯃꯨꯛ ꯍꯣꯏ ꯂꯣꯛ ꯈꯔ ꯀꯩꯅꯣ ꯈꯅꯥꯎꯁꯦ ꯂꯣꯛ ꯈꯔ ꯆꯦꯜꯂꯤꯕꯗ ꯑꯗꯨꯒꯤ ꯑꯣ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯚꯤꯌꯨꯋꯔꯁꯤꯡꯅꯁꯨ ꯃꯇꯝꯁꯤꯒꯤ ꯌꯦꯡꯉꯒ ꯑꯗꯣꯝꯇꯪꯗꯤ ꯉꯥꯛꯄꯤꯔꯣ ꯑꯗꯣ ꯑꯃꯔꯦꯟꯗ꯭ꯔ ꯁꯤꯜꯁꯤꯂꯥꯗ ꯗꯥꯗꯥ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯔ ꯃꯥꯒꯤꯁꯨ ꯁꯤꯜꯁꯤꯂꯥꯁꯨ ꯏꯁꯩ ꯏꯁꯩ ꯑꯔꯤꯕ ꯐꯥꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕꯗꯤ ꯏꯇꯥ ꯇꯥꯗ꯭ꯔꯦꯅꯦ ꯑꯔꯤꯕ ꯐꯖꯕꯗ ꯈꯔ ꯌꯦꯡꯁꯤꯗꯅ ꯊꯕꯥꯇꯣꯟꯕꯥꯟꯒꯤꯗꯣ ꯑꯗꯨꯗꯣ ꯁꯛꯀꯦꯅꯦ ꯑꯗꯨ ꯂꯤꯔꯕ ꯍꯣꯏ ꯑꯣꯀꯦ ꯍꯣꯏ ꯑꯗꯨ ꯊꯕꯥꯇꯣꯟ ꯇꯧꯔꯣ ꯃꯥꯟ ꯑꯩꯗꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯌꯥꯎꯗꯕꯤ ꯑꯗꯨꯝ ꯁꯛꯑꯒꯦ ꯍꯣꯏ ꯑꯗꯨ ꯁꯛꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯖꯣꯏꯟ ꯇꯧꯕ ꯐꯦꯁꯤꯂꯤꯇꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯄ ꯌꯥꯅꯤ ꯄꯥꯎ ꯐꯥꯎꯅꯕꯤꯔꯛꯑꯣ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯦꯞꯅꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯥꯛꯇ ꯂꯦꯞꯅꯔꯕꯗ ꯌꯦꯡꯖꯕ ꯅꯠꯇꯅ ꯍꯥꯏꯉꯝꯕ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯂꯣꯛ ꯇꯧꯕꯩ ꯃꯈꯥ ꯈꯅꯥꯎꯁꯦ ꯇꯧꯔꯦ ꯑꯗꯨ ꯈꯔ 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 ꯁꯥꯡꯅ ꯐꯥꯔꯦ ꯁꯥꯡꯅ ꯈꯔ ꯁꯥꯡꯅ ꯁꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯣ ꯑꯃꯔꯦꯟꯗ꯭ꯔ ꯑꯗꯣ ꯌꯥꯏꯌꯦ ꯍꯧꯖꯤꯛ ꯇꯥꯃꯣ ꯑꯩ ꯅꯤꯡꯁꯤꯡꯉꯦ ꯌꯥꯎꯁꯪ ꯂꯣꯏꯔꯛꯄꯒꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠꯇ ꯁꯨꯔꯦꯟꯒ ꯁꯨꯁꯃꯤꯇꯥꯒ ꯀꯩꯅꯣ ꯁꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯑꯥ ꯂꯦꯡꯒ꯭ꯋꯦꯖꯀ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯏꯁꯩ ꯑꯃ ꯌꯨꯇ꯭ꯌꯨꯕꯇ ꯌꯥꯎꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯤꯅꯦ ꯌꯥꯎꯋꯦ
Isai yam fajaba isaini hujikkiduju. Amarendra khara sang khida sakhlauduna mayamju ado akoidadi live da yauriba mayamjidi sum hainari ado viewers gi marakta gi ju kaigumba join tawbagi facility yaw taragadi adum yaubiro akoigi description da piriba WhatsApp ki link kai ju da pau phobiro aduga isai khanba yabagi option ju pijari hai tare saning bagi yaw taragadi adum faragadi akoigi naujing adum sakcharakani haibiro. Sei khalak yaubro. Huduna yengliba salo hai ada ai Dadi yam hawro. yam Lyrics phabadi to natte khara pha ba adum Huduna yengliba mituna karigi amu ningkhandari lojakro aigi thamoi se thamoi huranbi nanna Huduna yengliba mituna karigi amu ningkhandari lojakro aigi thamoi se thamoi huranbi nanna isai khalak pasi do karam maneba. Hausikkido khale da usado Silsila isai khalak pada pha yaubro. Numilai hai je karam mano chalo. Natte ain haibidi silsila ro resu yai adagi amrendra ro sai. numilai je karambai kaw numilai je kano gido ado damna lyrics phadi Apaba khara dum chau keno adagi online da ju phangni na lyrics. Silsila lyrics pha ta bro. silsila sahal se Ma pharmani. numilai ꯑꯩ ꯐꯖꯅ ꯐꯥꯗꯦ Apaba dum chau dana ko. Kalulu atopa kanada nang shaytagu ayukino mitni nang nashoy diyo ay tagino mitlay Sarvata sai bhajana phai Atopadi karam khalai ke. to pase khangdi da jai Segaira thamoi Amrendra anida. segaira thamoi karam boidena okay keno sorry gido Or no malu. okay Lyrics pharadi silsila ju dum joy to salo ko.
ꯑꯩ ꯅꯪ ꯁꯤ ꯄꯨꯔꯣ ꯀꯥꯏꯗꯦ ꯐꯝꯃꯣ ꯀꯩꯅꯣꯗ ꯐꯝꯃꯣ ꯂꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗ ꯂꯥꯞ ꯂꯩꯌꯨ ꯃꯥꯛꯁ ꯂꯥꯞ ꯌꯥꯎꯗꯕꯅꯤꯅ ꯑꯗꯥꯝꯇ ꯂꯥꯞ ꯂꯩꯌꯨ ꯀꯩꯅꯣ ꯂꯥꯞꯅ ꯇꯧꯗꯕꯅꯦ ꯑꯗꯨ ꯍꯣꯏ ꯍꯣꯏ ꯀꯩꯅꯣ ꯇꯧ ꯂꯥꯞꯇꯛꯅ ꯂꯥꯞꯇꯛꯅ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯃꯣ ꯑꯗꯨ ꯍꯥꯎ ꯃꯊꯪꯗ ꯅꯤꯡꯁꯤꯡꯅꯕ ꯄꯤꯖꯥ ꯁꯤꯜꯁꯤꯂꯥ ꯄꯤꯖꯥ ꯃꯊꯪꯗ ꯁꯤ ꯂꯣꯏꯔꯒ ꯄꯤꯖꯥ ꯀꯣ ꯁꯦꯒꯥꯏꯔ ꯊꯝꯃꯣ ꯂꯣꯏꯔꯒ ꯁꯦꯒꯥꯏꯔ ꯊꯝꯃꯣ ꯁꯦꯒꯥꯏꯔ ꯊꯝꯃꯣꯏ ꯆꯞ ꯃꯥꯟꯅꯩ ꯆꯨꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯦ ꯅꯨꯡꯁꯤꯕ ꯋꯥꯀꯠꯄꯁꯨ ꯉꯝꯂꯔꯣꯏꯗ ꯁꯨꯝꯕꯁꯤ ꯀꯔꯤꯒꯤ ꯈꯨꯠꯆꯤꯟꯒꯤꯅ ꯅꯪꯕꯨ ꯊꯤꯕ ꯐꯪꯗꯅꯕ ꯃꯥꯂꯦꯝ ꯑꯇꯤꯌꯥꯁꯦ ꯂꯩꯊ ꯂꯩꯈꯥ ꯑꯣꯜꯂꯝꯂꯦ ꯅꯪꯕꯨ ꯊꯤꯕ ꯐꯪꯗꯅꯕ ꯄꯤꯔꯝꯂꯣꯏ ꯌꯥꯏꯐ-ꯊꯧꯖꯥꯜ ꯊꯧꯅꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯂꯣꯏ ꯌꯥꯏꯐ-ꯊꯧꯖꯥꯜ ꯀꯥꯎꯒ꯭ꯔꯦ ꯂꯤꯔꯤꯛꯁ ꯀꯥꯎꯒ꯭ꯔꯦ ꯃꯊꯪ ꯑꯃ ꯍꯥꯏꯔꯛꯈꯤꯗꯥꯏꯅꯦ ꯀꯔꯤ ꯄꯤꯖꯥ 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 ꯑꯃ ꯈꯜꯂꯦ ꯁꯤꯜꯁꯤꯂꯥ ꯄꯤꯖꯥ ꯄꯤꯖꯥꯒꯤ ꯄꯤꯖꯥꯒꯤ ꯆꯞ ꯃꯥꯟꯅꯩꯌꯦ ꯍꯧꯖꯤꯛꯀꯤꯗꯣ ꯄꯤꯖꯥꯒꯤ ꯏꯁꯩꯗꯤ ꯆꯞ ꯃꯥꯟꯅꯩ ꯑꯥ ꯑꯣ ꯑꯗꯨ ꯑꯇꯣꯞꯄ ꯑꯃ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯕꯅꯦꯕ ꯗꯨꯋꯦꯠꯀꯨꯝꯕ ꯁꯛꯄꯤꯌꯣꯅ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯅꯣꯏꯅꯤ ꯁꯛꯄ ꯌꯥꯕ ꯌꯥꯎꯔꯤꯕꯣ ꯑꯗꯨꯗꯤ ꯗꯨꯋꯦꯠ ꯍꯥꯏꯁꯦ ꯅꯝꯖꯛ ꯀꯩꯅꯣꯁꯦ ꯂꯦꯛ ꯂꯩꯔꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯦ ꯂꯦꯛꯇꯤ ꯂꯩꯒꯗꯕ ꯑꯗꯨꯅꯅꯤꯅꯦ ꯄꯨꯟꯅ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯑꯣ ꯚꯤꯌꯔꯁꯤꯡꯗ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯋꯥꯆꯦꯞ ꯅꯝꯕꯔ ꯄꯤꯖꯕꯅꯤ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯖꯣꯏꯟ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗꯩꯗ ꯖꯣꯏꯟ ꯇꯧꯕ ꯌꯥꯎꯕꯤꯅꯤꯡꯕ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯒꯤ ꯐꯦꯁꯤꯂꯤꯇꯤ ꯂꯦꯞꯇꯣꯞ ꯑꯃꯒ ꯏꯟꯇꯔꯅꯦꯠ ꯐꯦꯁꯤꯂꯤꯇꯤꯒ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯌꯥꯎꯕꯤꯌꯨ ꯑꯗꯨꯒ ꯗꯨꯋꯦꯠ ꯁꯛꯄꯁꯦ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯃꯅꯨꯡꯅ ꯑꯩꯈꯣꯏꯅ ꯒ꯭ꯔꯨꯞꯁꯤꯗ ꯄꯨꯟꯅ ꯌꯥꯎꯖꯕꯒꯤ ꯋꯥꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯌꯨꯝꯗꯒꯤ ꯖꯣꯏꯟ ꯇꯧꯔꯒ ꯁꯤꯟꯖꯕ ꯂꯥꯏꯚꯅꯤ ꯑꯗꯨꯅ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯏꯟꯇꯔꯅꯦꯠꯀꯤ ꯂꯦꯛ ꯂꯩꯕ ꯈꯣꯠꯄ ꯒ꯭ꯔꯨꯞ ꯇꯧꯕ ꯌꯥꯕ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯨꯅ ꯚꯤꯌꯔꯁꯤꯡ ꯑꯗꯨꯃꯗꯤ ꯉꯥꯛꯄꯤꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯖꯔꯤꯁꯤꯗꯤ ꯂꯥꯞꯅ ꯂꯥꯞꯅ ꯌꯨꯝꯗ ꯂꯩꯕ ꯃꯐꯝꯗꯒꯤ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯗꯤꯁꯀꯁꯟꯁꯤꯗꯩꯗ ꯏꯁꯩꯁꯤꯗꯩꯗ ꯌꯥꯎꯕꯤꯅꯤꯡꯕ ꯚꯤꯌꯔꯁꯤꯡ ꯂꯩꯇꯥꯔꯒꯗꯤ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯆꯦꯞ ꯅꯝꯕꯔꯗꯨꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯏꯁꯩ ꯈꯟꯕꯒꯤꯗꯨꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯄꯨꯟꯅ ꯇꯧꯔꯒ ꯗꯤꯁꯀꯁ ꯇꯧꯔꯒ ꯁꯦꯝꯖꯕ ꯒ꯭ꯔꯨꯞꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯁꯤꯡꯒꯔꯁꯤꯡꯗꯤ ꯍꯧꯖꯤꯛꯃꯛꯇꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯏꯁꯩ ꯈꯟꯕ ꯑꯗꯨꯝ ꯈꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯃꯇꯝ ꯌꯨꯝꯗ ꯂꯩꯕꯗ ꯋꯥꯗꯅꯕ ꯑꯗꯨꯝ ꯑꯐꯥꯕ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯛꯅꯕ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯁꯤꯟꯖꯔꯛꯀꯦ ꯑꯩꯈꯣꯏ ꯈꯔ ꯁꯤꯌꯥꯔ ꯇꯧꯅꯅꯕꯒꯤ ꯍꯧꯖꯤꯛ ꯈꯜꯂꯛꯄ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤ ꯁꯤꯜꯁꯤꯂꯥ ꯑꯔꯨꯕ ꯏꯁꯩꯅꯤ ꯑꯔꯨꯕ ꯏꯁꯩꯅꯦ ꯑꯔꯨꯕ ꯏꯁꯩ ꯑꯣꯏꯗꯤ ꯅꯪ ꯐꯥꯔꯝꯃꯅꯤ ꯀꯩꯅꯣ ꯏꯁꯩ ꯍꯣꯕꯤꯅꯦꯅ ꯍꯥꯏꯔꯗꯤ ꯑꯔꯨꯕ ꯏꯁꯩꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅꯗꯥꯏꯅꯦ ꯂꯤꯔꯤꯛꯁꯇꯣ ꯅꯣꯏꯅꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯅꯔꯦ ꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯩꯗꯣ ꯑꯗꯣ ꯁꯤ ꯏꯁꯩꯁꯦ ꯐꯥ ꯇꯥꯔꯒꯗꯤ ꯅꯣꯏꯅꯤ ꯑꯃꯨꯛꯃꯨꯛ ꯁꯛꯅꯔꯁꯨ ꯌꯥꯏꯌꯦ ꯗꯕꯜ ꯑꯃꯨꯛꯅ ꯃꯥꯅ ꯑꯃꯨꯛ ꯁꯛꯂꯁꯨꯅ ꯑꯃꯨꯛꯅ ꯅꯪꯅ ꯑꯃꯨꯛ ꯁꯛꯂꯣ ꯀꯩꯅꯣ ꯑꯗꯨ ꯑꯣꯏ ꯁꯜꯂꯁꯤ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥ ꯑꯣꯏꯅ ꯁꯜꯂꯁꯤ ꯑꯩ ꯐꯥꯗꯦꯗ ꯃꯇꯦꯛ ꯈꯛꯇꯅꯤ ꯐꯥꯏ ꯐꯥꯗꯤꯌꯦ ꯃꯇꯦꯛ ꯃꯇꯦꯛ ꯐꯥꯕꯗꯣ ꯑꯗꯨꯝ ꯁꯛꯑꯣꯅꯦ ꯁꯤꯜꯁꯤꯂꯥꯅ ꯌꯥꯝ ꯁꯜꯂꯁꯤ ꯃꯇꯦꯛ ꯃꯇꯦꯛꯅꯦ ꯆꯞ ꯃꯥꯟꯅꯩꯗ ꯁꯛꯑꯣ ꯃꯇꯦꯛ ꯃꯇꯦꯛꯅꯦ ꯆꯞ ꯃꯥꯟꯅꯩ ꯂꯣꯏꯅ ꯃꯇꯦꯛ ꯃꯇꯦꯛ ꯑꯗꯨꯝ ꯁꯛꯑꯁꯤ ꯍꯥꯏꯕꯗꯤ ꯚꯤꯌꯔꯁꯤꯡꯁꯤꯅꯁꯨ ꯅꯪꯅꯁꯨ ꯁꯛꯄ ꯇꯥꯅꯤꯡꯕ ꯑꯗꯒꯤ ꯑꯃꯔꯦꯟꯗꯁꯨ ꯁꯛꯄ ꯇꯥꯅꯤꯡꯕ ꯇꯧꯕꯅꯤꯅꯅꯦ ꯑꯃꯨꯛꯃꯨꯛ ꯁꯛꯑꯁꯤ ꯍꯦꯛꯇ ꯆꯞ ꯃꯥꯟꯅꯅ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯔꯦ ꯁꯤꯜꯁꯤꯂꯥ ꯇꯥꯏꯀꯣ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤꯗꯤ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯔꯒ ꯍꯟꯈꯤꯕ ꯄꯤꯔꯥꯡꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯐꯨꯝꯕꯗ ꯏꯔꯥꯡ ꯑꯣꯏꯍꯧꯔꯕ
ꯇꯥꯏꯅꯐꯝ ꯈꯪꯗꯅ ꯆꯪꯂꯦꯕ ꯑꯩꯁ ꯀꯥꯎꯈ꯭ꯔꯦ ꯁꯤ ꯑꯣꯖꯥꯗꯣ ꯑꯩꯗꯤ ꯁꯨꯁꯂꯥ ꯃꯇꯦꯛ ꯑꯃꯨꯛ ꯑꯃꯈꯛꯇꯅꯦ ꯁꯛꯂꯛ ꯀꯩꯅꯣꯗꯤ ꯗꯗꯥ ꯃꯌꯥꯝ ꯏꯁꯩꯗꯨꯗꯤ ꯑꯣ ꯁꯛꯑꯣ ꯁꯛꯑꯣ ꯑꯃꯨꯛ ꯁꯛꯑꯣ ꯅꯪ ꯁꯛꯂꯛꯑꯣ ꯀꯩꯅꯣ ꯇꯧꯔꯒ ꯑꯩ ꯁꯤ ꯏꯁꯩꯗꯤ ꯐꯖꯅ ꯈꯪꯗꯦꯕ ꯑꯗꯨꯅ ꯑꯣ ꯗꯗꯥꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯣ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨ ꯁꯥꯡꯉꯦꯕ ꯑꯩꯗꯤ ꯃꯇꯦꯛ ꯑꯃꯈꯛꯇꯅꯦꯕ ꯅꯪ ꯑꯄꯥꯝꯕ ꯁꯛꯑꯣ ꯃꯇꯦꯛꯇꯣ ꯁꯛꯑꯣ ꯁꯛꯂꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯛꯑꯣ ꯌꯥꯝ ꯇꯦꯟꯃꯜꯂꯅꯤ ꯁꯛꯑꯣ ꯁꯛꯑꯣ ꯃꯤꯠꯂꯨ ꯑꯅꯤꯒꯤ ꯋꯥꯔꯤ ꯌꯦꯡꯕꯇꯃꯛ ꯌꯦꯡꯅꯔꯒ ꯌꯥꯔꯔꯣꯏ ꯌꯥꯝ ꯀꯩꯅꯣ ꯇꯧꯔꯦ ꯑꯦ ꯑꯃꯒ ꯈꯜꯂꯦ ꯑꯃꯔꯦꯟꯗꯨ ꯁꯛꯍꯜꯂꯨ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏ ꯀꯔꯤꯅꯣ ꯀꯔꯤ ꯑꯃ ꯌꯥꯎꯈꯤꯕꯅꯤ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯑꯃꯔꯦꯟꯗ꯭ꯔ ꯑꯣꯀꯦ ꯄꯥꯝꯖꯔꯨꯕ ꯑꯁꯤꯗꯤ ꯊꯃꯣꯏꯁꯤꯅ ꯂꯩꯈꯣꯡ ꯑꯣꯀꯦ ꯀꯩꯅꯣꯒꯤꯗꯣ ꯁꯗꯥꯟꯗꯒꯤꯗꯣ ꯑꯣꯏꯗꯣꯏꯖꯥꯠꯂꯣ ꯁꯛꯑꯣ ꯂꯩꯈꯣꯡꯅ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯤꯟꯈꯔꯦ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯤꯟꯈꯔꯦ ꯍꯥꯏꯗꯦ ꯅꯠꯇ꯭ꯔꯣ ꯂꯤꯔꯤꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯤꯅ ꯆꯟꯈ꯭ꯔꯦ ꯍꯥꯏꯕ ꯃꯤꯅ ꯑꯣꯏꯈ꯭ꯔꯦ ꯑꯣꯀꯦ ꯑꯣꯀꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯁꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯆꯤꯟꯈꯔꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯆꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯆꯤꯟꯈꯔꯦ ꯅꯍꯥꯟꯃꯨꯛ ꯁꯪꯖꯕ ꯑꯩꯍꯥꯛꯀꯤ ꯒꯨꯂꯥꯞꯀꯤ ꯇꯤꯈꯪ ꯑꯣꯏꯍꯧꯔꯦ ꯂꯩꯈꯣꯡꯅ ꯑꯩꯅ ꯆꯣꯝꯂꯒ ꯅꯥꯆꯣꯝꯅ ꯃꯤꯅ ꯁꯤꯟꯈꯔꯦ ꯑꯗꯒꯤ ꯑꯃꯔꯦꯟꯗ꯭ꯔ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃ ꯐꯖꯅ ꯐꯥꯎꯔꯒ ꯁꯛꯂꯛꯑꯣꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯝꯕꯁꯦ ꯍꯤꯟꯗꯤ ꯏꯁꯩ ꯇꯧꯕ ꯌꯥꯕ ꯑꯣꯀꯦ ꯑꯗꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯚꯤꯖꯟꯗꯒꯤ ꯊꯤꯡꯈ꯭ꯔꯕꯅꯦ ꯑꯣꯀꯦ ꯃꯣꯏꯅ ꯈꯟꯕ ꯑꯣꯏꯅ ꯇꯧꯁꯦ ꯑꯩꯅ ꯐꯥꯕ ꯍꯩꯁꯦ ꯃꯣꯏꯅ ꯚꯤꯌꯔꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯦ ꯅꯪꯅ ꯅꯪꯅ ꯄꯥꯝꯖꯕ ꯑꯃ ꯁꯛꯂꯛꯑꯣꯅ ꯍꯥꯏꯔꯛꯏꯁꯤꯗꯤ ꯑꯗꯒꯤ ꯄꯥꯝꯖꯔꯨꯕ ꯉꯥꯏꯈꯣ ꯊꯃꯣꯏ ꯍꯧꯔꯣ ꯁꯛꯑꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯒꯦ ꯉꯥꯏꯈꯣ ꯑꯩꯅ ꯃꯔꯛ ꯊꯠꯂꯤꯁꯤꯅꯅꯦ ꯃꯦꯃꯤ ꯑꯥꯔ ꯀꯦ ꯑꯩꯁꯨ ꯏꯁꯩ ꯁꯛꯀꯦ ꯃꯦꯃꯤ ꯑꯥꯔ ꯀꯦ ꯏꯁꯩ ꯉꯁꯥꯏꯗꯣ ꯍꯥꯏꯖꯕꯗꯨꯅꯦ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯁꯣꯝ ꯌꯨꯝꯗ ꯏꯟꯇꯔꯅꯦꯠꯀ ꯀꯩꯅꯣꯒ ꯂꯦꯞꯇꯣꯞꯀ ꯂꯩꯔꯒꯗꯤꯅꯦ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯛꯄ ꯌꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤꯅꯦ ꯂꯤꯡ ꯊꯥꯔꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯨꯗꯩꯗꯅꯦ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯅꯕ ꯁꯦꯝꯁꯦ ꯔꯦꯗꯤꯗ ꯂꯩꯕꯤꯌꯣ ꯂꯣꯏꯅꯃꯛ ꯑꯦꯚ꯭ꯔꯤꯋꯥꯟ ꯏꯁ ꯋꯦꯜꯀꯝ ꯃꯦꯃꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯦꯕꯀꯣ ꯑꯗꯩꯗ ꯅꯪꯒꯤ ꯋꯥꯆꯦꯞꯀꯨꯝꯕ ꯁꯤꯖꯤꯟꯅꯕ ꯅꯝꯕꯔ ꯑꯃꯅꯦ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯗꯨꯒꯅꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪꯗ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯨꯗꯤꯑꯣꯗꯒꯤ ꯄꯥꯎ ꯐꯥꯎꯅꯔꯒꯅꯦ ꯖꯣꯏꯟ ꯇꯧꯅꯕ ꯇꯧꯁꯦ ꯑꯗꯨꯝ ꯃꯦꯃꯤꯗꯧꯅ ꯑꯇꯣꯞꯄꯁꯤꯡ ꯏꯁꯩ ꯌꯥꯎꯕꯤꯅꯤꯡꯕ ꯌꯥꯎ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯣ ꯏꯟꯇꯔꯅꯦꯠꯀ ꯂꯦꯞꯇꯣꯞꯀ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯑꯃꯔꯦꯟꯗ꯭ꯔ ꯍꯧꯔꯁꯤ ꯃꯦꯃꯤꯁꯨ ꯅꯥꯀꯟꯗ ꯃꯥꯁꯨ ꯌꯥꯅꯕ ꯁꯦꯝꯖꯔꯛꯁꯅꯨ ꯖꯣꯏꯟ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯍꯥ ꯑꯗꯣ ꯅꯨꯡꯉꯥꯏꯍꯟꯕ ꯌꯥꯒꯗ꯭ꯔꯥ ꯁꯥꯎꯟꯁꯦ ꯁꯥꯎꯟꯂꯣ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯁꯥꯎꯟꯁꯤꯗꯤ ꯁꯥꯎꯟ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯃꯦꯟꯗ ꯍꯥꯏꯔꯛꯄꯅꯦ ꯐꯦꯛꯇꯔꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯒꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯣꯏꯖꯥꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯈꯔ ꯅꯛꯁꯜꯂꯒ ꯑꯃꯨꯛ ꯌꯦꯡꯁꯦ ꯗꯥꯗꯥ ꯌꯥꯔꯕ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯩꯈꯠꯈꯤ ꯌꯥꯕ꯭ꯔ ꯌꯦꯡꯒꯦ
Kemarin lagi. American music itu kau gitu gitu siapa lagi nak kita orang itu. American horo. 멈춰두고 타모이시나 뭉시뭉시라 퐁한 기다래 타모이 기뻐쿵 그야 수가리 한진 잘리바 잠라는 기름 시미노 또라가 해나가오 할리라이타 펑칸다 타모이 하여탕 샤나나 군시루 바이라 오이라다라 Nushirawahiga fundo na funda Tamoy bunanggi Shumpat basuhaite Haifam kang dalang Nungsiba sinatan Ahimba kudon Matam janing ay laite Garing itaw bukod naga Tamoy ki may saksyon Kami 당신나다랑기나 떠오르가 레이다 펑칸데 타와 Xin lỗi trở lại cái đàn Viewersinggi viewersingna ꯑꯩꯈꯣꯏꯒꯤ corona COVID-19 ꯒꯤ ꯃꯔꯤ ꯂꯩꯅꯅ ꯈꯨꯠꯁꯦꯝꯅ ꯅꯨꯃꯤꯠ 12ꯅꯤ ꯂꯣꯛꯗꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗꯩꯗ ꯆꯠꯊꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯤꯡ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯇꯧꯖꯔꯛꯀꯅꯤ ꯑꯗꯣ ꯉꯔꯥꯡꯅꯦ ꯅꯍꯥꯟꯅꯦ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯗꯤꯁꯀꯁ ꯇꯧꯖꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯛꯄꯁꯤꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯚ꯭ꯌꯨꯋꯔ ꯈꯔꯒ ꯗꯤꯁꯀꯁ ꯇꯧꯖꯕꯅꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯨꯝꯗ ꯁꯨꯝ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯂꯩꯔꯛꯄꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯇꯥꯏꯞꯇ ꯃꯤꯁꯤꯡꯁꯦ ꯂꯥꯛꯄꯁꯤꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯈꯔ ꯇꯧꯔꯒ ꯃꯇꯝ ꯌꯨꯝꯗ ꯂꯩꯕꯗꯣ ꯋꯥꯗꯅꯕ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯦꯝꯍꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯚꯥꯏꯔꯁꯁꯤꯒꯤ ꯃꯔꯝꯗ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯔꯤꯂꯦꯚꯦꯟꯠ ꯑꯣꯏꯅ ꯐꯦꯁ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁ ꯑꯗꯒꯤ ꯑꯇꯣꯞꯄ ꯁꯥꯏꯟꯇꯤꯁꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀ ꯍꯟꯅ ꯗꯤꯁꯀꯁ ꯃꯌꯥꯝ ꯇꯧꯖꯔꯛꯈꯤꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯇꯣꯄꯤꯛꯁꯦ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯤ ꯖꯣꯏꯟ ꯇꯧꯔꯒ ꯉꯥꯛꯇꯪ ꯃꯌꯥꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯏꯁꯩ ꯈꯜꯂꯒ ꯏꯁꯩ ꯈꯔ ꯇꯥꯃꯤꯟꯅꯁꯦꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯔꯤꯉꯩꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯗꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯇꯧꯔꯒ ꯃꯇꯝ ꯂꯦꯜꯂꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯦꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯤꯗꯩꯗ ꯈꯨꯠꯁꯦꯝ ꯂꯥꯏꯐꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯏꯅꯥꯎ ꯑꯃꯔꯦꯟꯗ꯭ꯔꯁꯦ ꯅꯍꯥꯟ 21st ꯗꯦꯜꯂꯤꯗꯒꯤ ꯐ꯭ꯂꯥꯏꯠꯇ ꯂꯥꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯂꯩꯖ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯃꯥꯁꯛ ꯎꯞꯇꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡꯒ ꯇꯣꯠꯅ ꯁꯝꯅꯗꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣꯗꯁꯨ ꯎꯕꯤꯔꯝꯒꯅꯤ ꯑꯗꯣ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯁꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯔꯒ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯌꯥꯎꯗꯅ ꯂꯩꯒꯦꯗꯅ ꯇꯧꯖꯕ ꯅꯠꯆꯗꯦ ꯃꯌꯥꯝꯒꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯌꯨꯝꯗ ꯀꯥꯗ ꯍꯦꯟꯗꯣꯛꯇꯅ ꯂꯩꯔꯒ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯁꯦꯅ ꯇꯧꯖꯕꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯊꯤꯖꯔꯒ ꯇꯥꯟꯅꯗꯅ ꯗꯤꯁꯀꯁꯟ ꯇꯧꯗꯨꯅ ꯑꯗꯩ ꯚ꯭ꯌꯨꯋꯔꯁꯤꯡꯒ ꯏꯟꯇꯔꯦꯛ ꯇꯧꯅꯅꯕ ꯌꯥꯔꯤꯉꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯃꯗꯤ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯌꯨꯝꯗ ꯂꯩ ꯇꯣꯉꯥꯟꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯚꯔꯆꯨꯋꯦꯜꯂꯤ ꯁꯣꯁꯤꯌꯦꯂꯥꯏꯁ ꯇꯧꯔꯒ ꯏꯟꯇꯔꯅꯦꯠꯀꯤ ꯊ꯭ꯔꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤꯅ ꯇꯧꯕꯅꯤ ꯃꯗꯨꯃꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯗ ꯖꯣꯏꯟ ꯇꯧꯕ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯀꯦ ꯖꯣꯏꯟ ꯇꯧꯒꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯈꯤꯕ ꯏꯟꯇꯔꯅꯦꯠ ꯐꯦꯁꯤꯂꯤꯇꯤ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯑꯃ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯈꯨꯠꯁꯦꯝꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯔꯤꯕ ꯋꯥꯆꯦꯞꯇꯨꯗꯩꯗ ꯄꯥꯎ
ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯣꯏꯟ ꯇꯧꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯃꯈꯥꯁꯤꯗꯤ ꯁꯤꯜꯁꯤꯂꯥ ꯏꯁꯩ ꯑꯃ ꯈꯜꯂꯛꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯗꯥꯏꯅꯦ ꯑꯝꯇ ꯅꯥꯀꯦꯟꯊꯥ ꯅꯥꯀꯦꯟꯊꯥ ꯆꯨꯝꯃꯤ ꯅꯥꯀꯦꯟꯊꯥ ꯍꯥꯏꯕꯗꯤ ꯅꯤꯡꯁꯤꯡꯉꯦ ꯁꯛꯂꯛꯑꯣ ꯅꯥꯀꯦꯟꯊꯥꯁꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯁꯛꯂꯛꯑꯒꯦ ꯁꯛꯂꯛꯑꯣ ꯃꯇꯦꯛ ꯉꯥꯛꯇꯅꯦ ꯂꯣꯏꯅꯃꯛ ꯍꯣꯏ ꯍꯣꯏ ꯍꯧꯔꯣ ꯅꯥꯀꯦꯟꯊꯥꯒꯤꯁꯨ ꯌꯦꯟꯊꯥꯂꯩ ꯀꯥꯂꯦꯟ ꯊꯥꯒꯤꯁꯨ ꯅꯣꯡꯖꯨ ꯊꯥꯂꯩ ꯀꯞꯂꯤꯕ ꯑꯉꯥꯡꯅ ꯋꯥꯁꯨ ꯃꯃꯥꯅ ꯊꯦꯝꯈꯔꯦ ꯅꯥꯎꯁꯟꯒꯤ ꯏꯁꯩ ꯁꯛꯇꯨꯅ ꯅꯨꯡꯁꯤꯅ ꯇꯨꯝꯈꯔꯦ ꯑꯩꯒꯤ ꯍꯪꯂꯛꯂꯤꯌꯥ ꯊꯃꯣꯏꯁꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯃꯦꯟꯁꯤꯟꯕꯤꯗꯧꯔꯤꯕ ꯆꯔꯥꯡꯅ ꯑꯩꯒꯤ ꯌꯣꯝꯆꯥꯛꯂ ꯊꯃꯣꯏꯁꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯏꯪꯍꯟꯗꯧꯔꯤꯕ ꯌꯦꯅꯤꯡꯊꯥꯒꯨꯝ ꯅꯣꯡꯖꯨ ꯊꯥꯒꯨꯝ ꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯑꯇꯩ ꯀꯩ ꯏꯁꯩ ꯈꯜꯂꯛꯄ ꯌꯥꯎꯒꯦ ꯚ꯭ꯌꯨꯋꯔꯁꯤꯡ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯏꯟꯀꯔꯦꯖꯃꯦꯟ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯌꯨꯝꯗꯒꯤ ꯖꯣꯏꯟ ꯇꯧꯕꯤꯔꯤꯕ ꯏꯅꯥꯎꯁꯤꯡꯁꯦ ꯃꯣꯏꯒꯤꯁꯨ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯑꯃꯔꯦꯟꯗ꯭ꯔ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯕ ꯌꯥꯎꯕ꯭ꯔꯣ ꯀꯩꯅꯣꯗ ꯆꯦꯠꯇ ꯏꯅꯣꯁꯦꯟ ꯑꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯚꯣꯀꯦꯂꯤꯁ ꯃꯅꯤꯄꯨꯔꯒꯤ ꯚꯣꯀꯦꯂꯤꯁ ꯑꯐꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯕꯦꯟꯗꯨꯔꯣ ꯑꯣꯏꯔꯝꯒꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯐꯝ ꯃꯥꯅꯤ ꯊꯣꯛꯑꯅꯤ ꯏꯅꯣꯁꯦꯟ ꯃꯣꯏꯒꯤ ꯑꯥꯏ ꯇꯧꯗꯕ ꯁꯛꯄꯗꯗꯤ ꯐꯥꯕ ꯏꯁꯩ ꯏꯆꯤꯜꯅ ꯌꯥꯎꯕ꯭ꯔꯣ ꯇꯧꯕꯗꯣ ꯑꯃꯔꯦꯟꯗ꯭ꯔ ꯁꯛꯂꯛꯑꯣ ꯍꯥ ꯁꯛꯑꯣ ꯑꯗꯨꯝ ꯐꯥꯔꯗꯤ ꯑꯩ ꯏꯅꯣꯁꯦꯟ ꯑꯥꯏꯒꯤ ꯏꯁꯩꯁꯦ ꯀꯔꯝꯕꯅꯣ ꯑꯩ ꯐꯖꯅ ꯈꯪꯗꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯣ ꯅꯣꯡꯗꯝꯕꯁꯨ ꯈꯜꯂꯦꯌꯦ ꯅꯣꯡꯗꯝꯕ ꯁꯛꯂꯛꯑꯣꯌꯦ ꯍꯣ ꯅꯣꯡꯗꯝꯕ ꯑꯩ ꯀꯩꯅꯣꯒꯤꯗꯣ ꯀꯔꯤ ꯑꯥꯔꯕꯤꯟꯒꯤ ꯑꯁ ꯈꯤꯇꯪ ꯂꯥꯏꯕ ꯑꯔꯕꯤꯟꯒꯤꯗꯣ ꯁꯤꯡꯒꯔ ꯑꯃꯒꯤ ꯈꯤꯇꯪ ꯂꯥꯏꯕ ꯁꯤꯡꯒꯔ ꯑꯃꯒꯤ ꯍꯥꯏꯔꯗꯤ ꯐꯗꯧꯅꯤ ꯍꯣꯏꯁꯦ ꯂꯩꯇꯕ ꯊꯃꯣꯏ ꯑꯁꯤꯅ ꯀꯌꯥꯔꯛ ꯊꯦꯡꯊꯈꯤꯒꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯊꯃꯣꯏ ꯀꯜꯂꯤꯕ ꯅꯪꯒꯤꯗꯃꯛ ꯈꯟꯖꯈꯤꯕ ꯑꯩꯉꯣꯟꯗ ꯁꯤ ꯃꯈꯥꯗꯤ ꯉꯝꯃꯔꯣꯏ ꯑꯥꯔꯕꯤꯟ ꯅꯠꯇ꯭ꯔꯗꯤ ꯁꯤꯜꯁꯤꯂꯥ ꯐꯥꯕ꯭ꯔꯣ ꯃꯈꯥ ꯍꯣ ꯅꯣꯡꯗꯝꯕ ꯂꯥꯛꯈ꯭ꯔꯦ ꯈꯪꯅ ꯈꯪꯍꯧꯗꯦꯀꯣ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯌꯦ ꯂꯥꯏꯟ ꯐ꯭ꯔꯤꯖ ꯁꯤꯁꯤꯅ ꯇꯧꯈ꯭ꯔꯕ ꯂꯥꯏꯟ ꯃꯥꯏꯁꯦ ꯃꯥ ꯇꯠꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯥꯏꯁꯦ
khangna khangna khanghaudeko khangna khangna khanghaudeko ꯀꯩꯅꯣꯒꯤ ꯊꯥꯏꯅꯒꯤ ꯀꯩꯅꯣꯗꯨꯔ ꯈꯪꯅ ꯈꯪꯍꯧꯗꯦ ꯀꯔꯤ ꯈꯪꯅ adu ꯈꯪꯅ male ꯈꯪꯍꯧꯗꯦ ꯇꯧꯕꯗꯣ ꯑꯗꯣ adu ꯀꯩꯅꯣ male ꯁꯤꯜꯁꯤꯂꯥ ꯁꯥꯍꯜꯂꯁꯦ ꯑꯗꯨꯝꯗꯤ phao zalo ma ꯈꯪꯅ 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 ꯈꯪꯍꯧꯗꯦꯀꯣ ꯍꯧꯈꯔꯦ ꯃꯇꯝꯗꯣ ꯇꯧꯕꯗꯣ line la ab yarabo ꯌꯥꯔꯦ oh salo didi viewers khangna khangna khanghaudeko hokare matamdo kalagi ko kalagi pita sakhi katna chumna yaina shuna mapilarik kaminnan tande mande kar dandi ꯇꯟꯗꯦ kina ꯂꯧꯔꯤ ꯂꯧꯔꯤ ꯆꯠꯄꯤ ꯀꯔꯝꯕ ꯑꯣꯏꯒꯦ lauri chatpi phingang inbi aribara ꯈꯪꯗꯦꯗ ꯑꯝꯇ ꯑꯗꯨꯗꯤ ni ꯂꯧꯔꯤ seije ꯆꯠꯄꯤ ꯐꯤꯉꯥ ꯂꯧꯔꯤ ꯆꯠꯄꯤ ꯐꯤꯉꯥꯟꯗꯤ viewers maraktagi moi join tawbagi do sagi mido ba khangdene isai huji afaba amamam sawone do mayam atang sum ngaiminabo ina atop lathida salo ama salo ꯏꯁꯩ ꯈꯜꯂꯒ ꯁꯛꯂꯛꯇꯦ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯀꯔꯝꯕ ꯏꯁꯩꯅꯣ o karamno silsila ꯇꯥꯍꯧꯗ꯭ꯔꯦ ama salo ngaibo ina nangna ꯅꯥꯏꯔꯕ ꯊꯃꯣꯏ ꯑꯥꯔꯃꯤ ꯁꯣꯡ ꯃꯦꯔꯤ ꯃꯤꯠ manipuri gargi nangna taba ama isai ama sanglone huji ama ekta silsilagi ꯀꯩ ꯏꯁꯩ ꯍꯥꯏꯅꯣ ꯁꯤꯜꯁꯤꯂꯥꯒꯤ ꯁ꯭ꯀꯨꯜꯗ ꯁꯛꯈꯤꯕ ꯍꯥꯏꯗꯤ ꯀꯩ ꯑꯅꯧꯕ ꯂꯩꯆꯤꯟꯅ ꯁꯤꯁꯤꯗꯤ ꯑꯩ ꯁꯤꯒꯤ ꯐꯖꯅ ꯈꯪꯗꯦ ꯑꯣꯀꯦ ꯑꯅꯧꯕ ꯂꯩꯆꯤꯜꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯐꯥꯗꯤ ꯇꯥꯕꯨꯗꯤ ꯇꯥꯔꯦ ꯍꯥꯎꯅꯦ ꯑꯔꯤꯕ ꯌꯥꯝ ꯀꯨꯏꯅ ꯁꯨꯁꯃꯤꯇꯥ ꯏꯁꯩ ꯁꯨꯁꯃꯤꯇꯥꯒꯤꯗꯤ ꯀꯩꯅꯣ ꯁꯤꯜꯁꯤꯂꯥ ꯇꯧꯍꯜꯂꯁꯦ salo ꯗꯥꯎꯖꯥꯏ ꯀꯩꯅꯣ salo ꯏꯁꯤꯡ ꯑꯝꯇꯪ ꯂꯣꯟꯒꯦ ꯏꯁꯤꯡ ꯕꯣꯇꯜ ꯑꯝꯇ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯅꯨ ꯐꯣꯡꯗꯣꯛꯂꯨꯅꯦ ꯅꯪꯒꯤ ꯁꯦꯡꯂ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯂꯣꯟꯊꯣꯛꯇꯕ ꯑꯃꯒꯨꯝ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯅꯨ ꯐꯣꯡꯗꯣꯛꯂꯨꯅꯦ ꯅꯪꯒꯤ ꯁꯦꯡꯂ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯄꯟꯗꯨꯅ ꯂꯩꯔꯅꯨ ꯅꯪꯒꯤ ꯆꯤꯟꯕꯥꯜꯗ ꯍꯥꯏꯔꯛꯂꯣꯅꯦ ꯅꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯃꯨꯛꯀ ꯁꯛꯑꯒꯦ
Hello. Hello. Silsila taiko. Tariko. ꯇꯥꯏ ꯑꯃꯔꯦꯟꯗ꯭ꯔꯁꯦ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯏꯁꯤꯡ ꯂꯧꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯆꯪꯈꯤ ꯃꯥꯜꯂꯦ ꯑꯗꯣ ꯈꯜꯂꯛꯄ ꯏꯁꯩꯗ ꯇꯠꯂꯦ ꯌꯥꯎꯕ꯭ꯔꯣ ꯅꯪ ꯐꯥꯕ ꯄꯠꯄ ꯇꯜꯂꯦ ꯍꯧꯖꯤꯛ ꯇꯠꯇ꯭ꯔꯦ ꯏꯁꯩ ꯃꯌꯥꯝꯅ ꯈꯜꯂꯛꯄ ꯑꯣꯏꯔꯁꯨ ꯅꯪꯅ ꯐꯥꯕ ꯅꯪꯅ ꯄꯥꯝꯖꯕ ꯑꯣꯏꯔꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯛꯂꯣ ꯑꯃꯔꯦꯟꯗ꯭ꯔꯁꯨ ꯆꯪꯈ꯭ꯔꯤꯉꯩꯁꯤꯗꯩꯗ ꯍꯣꯏ ꯌꯦꯡꯒꯦ ꯅꯪ ꯑꯗꯨꯝ ꯐꯥꯕ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯣ ꯅꯪ ꯅꯤꯡꯖꯕ ꯃꯥꯅ ꯀꯔꯝꯕꯅꯣ ꯍꯩ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ ꯏꯅꯛꯇ ꯂꯦꯞꯂꯔꯕꯗ ꯅꯤꯡꯖꯕ ꯅꯠꯇꯅ ꯑꯩ ꯉꯝꯗꯦ ꯋꯥꯍꯩꯁꯦ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕ ꯅꯤꯡꯖꯕ ꯃꯥꯅ ꯅꯨꯡꯁꯤꯕ ꯃꯥꯅ 이낙달 립라려버리다 인자만 나타나 하잉엄대 와이시 깜모이 눈시바 샬라게 ꯃꯈꯥꯁꯨ ꯐꯥꯗ꯭ꯔꯕꯣ ꯑꯗꯨꯗꯤ ꯏꯁꯩ ꯂꯤꯔꯤꯛꯁ ꯌꯥꯝ ꯂꯥꯏꯗꯥꯏꯅꯦ 막하는 ꯁꯥꯡ ꯁꯧ ꯀꯩꯅꯣ 누빠 누빠 ꯅꯨꯄꯥ ꯑꯃ ꯑꯣꯏꯌꯦ ꯑꯃꯔꯦꯟꯗ꯭ꯔ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯒꯤ ꯃꯈꯥ ꯅꯨꯄꯥꯅ ꯁꯩꯔ ꯅꯪ ꯁꯝꯖꯜꯂꯣ ꯈꯔ 누빠도 오이면 ꯎꯝ ꯅꯨꯡꯁꯤꯕꯤꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯁꯛꯇꯝꯗꯨꯅ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯋꯥꯡꯉꯦ ꯅꯨꯡꯁꯤꯔꯨꯕ ꯑꯩꯅ 내 반사 ꯅꯨꯄꯤ ꯃꯆꯥ ꯁꯛꯂꯣ ꯃꯈꯥ 닝주범마라 눈시범마라 이낙달리 날아버리다 인주만 나타나 하잉엄대와 할시 탐모기 눈시바 왕해 ꯁꯛꯑꯣ ꯅꯨꯄꯤꯒꯤ ꯏꯁꯀꯦꯜꯁꯤꯒ ꯈꯦꯠꯅꯩꯕ ꯋꯥꯡꯉꯦ ꯑꯃ ꯀꯩꯅꯣ ꯁꯤꯂꯥ ꯁꯩꯒꯤꯗꯨꯗꯗꯤ ꯑꯩꯅ ꯁꯤꯡꯒꯔꯁꯦ ꯑꯣꯏꯔꯗꯤ ꯐꯕ ꯑꯗꯨꯝ ꯅꯦꯝꯊꯔꯛ ꯌꯥꯏ ꯅꯪꯅ ꯁꯛꯑꯣ ꯑꯗꯨꯝ ꯁꯛꯑꯣ ꯑꯗꯨꯝ ꯁꯛꯑꯣ ꯇꯥꯞꯅ ꯑꯣꯀꯦ ꯆꯠꯂꯒꯦ ꯑꯩꯗꯤ ꯂꯥꯞꯅꯔꯒꯤ ꯅꯪꯕꯨ ꯍꯟꯅ ꯊꯤꯅꯤꯡꯗꯅ ꯆꯠꯂꯒꯦ ꯑꯩꯗꯤ ꯀꯅꯥꯁꯨ ꯇꯞꯄ꯭ꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯀꯩꯅꯣ ꯇꯧꯕ ꯈꯪꯗꯦ ꯇꯥꯕ꯭ꯔꯣ ꯏꯁꯩ ꯐꯖꯩ ꯁꯛꯅꯔꯣ ꯏꯁꯩ ꯐꯖꯩ ꯁꯤꯂꯥ ꯑꯃꯨꯛ ꯁꯛꯂꯛꯑꯒꯦ ꯁꯛꯂꯣ ꯁꯛꯂꯣ ꯄꯨꯁꯄꯥꯔꯥꯅꯤ ꯏꯁꯩ
그래서 캔 마무리기더라고. 쉬시고 아마도 돼. ꯄꯨꯁꯄꯥꯔꯥꯅꯤꯒꯤꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯒꯦ ꯆꯂꯣ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯁꯤꯒꯤ ꯑꯉꯟꯕ ꯅꯨꯡꯁꯤꯔꯕ ꯂꯥꯛꯂꯔꯣꯏ ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯇꯔꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯅꯪꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯇꯔꯛꯅ ꯁꯣꯟꯅꯈꯤꯕꯅꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯁꯤꯜꯁꯤꯂꯥꯏꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯁꯛꯂꯛꯏꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯏꯁꯩꯒꯤꯗꯤ ꯄꯥꯎꯁꯦ ꯅꯪꯅ ꯇꯥꯗ꯭ꯔꯦ ꯁꯦꯡꯅ ꯁꯛꯇ꯭ꯔꯗꯤ ꯑꯗꯨꯗꯤ ꯏꯁꯩ ꯐꯩ ꯍꯥꯏꯕ ꯁꯤꯜꯁꯤꯂꯥꯏꯒꯤ ꯏꯁꯩ ꯐꯖꯩ ꯍꯥꯏꯕꯅꯤ ꯊꯃꯣꯏ ꯃꯅꯨꯡꯗꯒꯤ ꯁꯛꯂꯛꯑꯦꯕ ꯏꯁꯩꯗꯤ ꯑꯗꯨꯃꯥꯏꯅ ꯁꯛꯑꯀꯥꯟꯗ ꯈꯛꯇꯪ ꯐꯖꯒꯗꯧꯅꯤ ꯀꯩꯅꯣ ꯅꯣꯏ ꯏꯟꯇꯔꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯀꯃꯦꯟꯁꯨ ꯈꯔ ꯄꯥꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯦ ꯍꯥꯏꯔꯛꯏ ꯄꯥꯁꯦ ꯋꯥꯔꯧꯕ ꯌꯥꯗꯦ ꯄꯥꯒꯦ ꯏꯁꯩꯁꯨ ꯅꯨꯡꯁꯤ ꯈꯪꯗ ꯀꯩꯅꯣꯒꯤꯗꯨꯔꯣ ꯁꯤꯅꯥꯒꯤꯗꯣ ꯅꯪ ꯍꯧꯖꯤꯛ ꯁꯛꯄꯗꯣ ꯑꯗꯨꯝ ꯃꯈꯥ ꯑꯃꯅ ꯅꯪ ꯍꯧꯖꯤꯛ ꯈꯣꯡꯉꯝꯕꯗꯣ ꯑꯗꯨꯝ ꯁꯛꯊꯔꯛꯑꯣ ꯃꯈꯥ ꯖꯣꯏꯟ ꯇꯧ ꯀꯅꯥꯅꯣ ꯖꯣꯏꯟ ꯇꯧꯔꯛꯇꯣꯏꯁꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯇꯥꯗꯒꯤ ꯑꯃ ꯌꯨꯝꯗꯒꯤ ꯖꯣꯏꯟ ꯇꯧꯔꯛꯀꯦꯅ ꯄꯥꯎ ꯄꯤꯕꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯊꯨꯅ ꯇꯧꯕꯤꯔꯣ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯅꯕ ꯑꯃꯔꯦꯟꯗꯨ ꯅꯪ ꯍꯧꯖꯤꯛ ꯈꯣꯡꯉꯝꯕꯗꯣ ꯍꯧꯔꯛꯑꯣ ꯃꯈꯥ ꯆꯠꯊꯔꯛꯑꯣ ꯏꯁꯩꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯕꯩꯅꯦ ꯐꯥꯕ ꯃꯇꯦꯡ ꯑꯗꯨꯝ ꯁꯛꯑꯣ ꯃꯌꯥꯝ ꯅꯪꯅ ꯑꯩꯒꯤ ꯂꯝꯕꯤꯗꯨꯗ ꯊꯦꯡꯅꯔꯦ ꯅꯨꯡꯁꯤꯕ ꯀꯥꯎꯈ꯭ꯔꯦ ꯀꯥꯎꯈ꯭ꯔꯦ ꯇꯥꯕꯗꯣ ꯁꯤꯜꯁꯤꯂꯥ ꯒꯥꯏꯈꯪꯖꯥꯡ ꯄꯥꯝꯃꯩꯅ ꯊꯥꯔꯛꯄ ꯀꯩꯅꯣꯗꯣ ꯃꯦꯁꯦꯖꯇꯣ ꯄꯥꯕ꯭ꯔꯥ ꯆꯦꯠꯇꯣ ꯑꯄꯠ ꯄꯠ ꯅꯪꯁꯦ ꯇꯠꯂꯦ ꯍꯦꯛꯇ ꯇꯥꯗ꯭ꯔꯦ ꯀꯩꯅꯣꯗꯤ ꯅꯪꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒꯦꯗꯣ ꯁꯥꯎꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯕ ꯅꯨꯡꯁꯤꯍꯦꯛꯇ ꯍꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯥ ꯑꯣ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ ꯈꯣꯏꯔꯥꯡ ꯁꯤꯜꯁꯤꯂꯥ ꯀꯧꯔꯁꯤ ꯄꯨꯁꯄꯥꯔꯥꯅꯤꯁꯦ
ꯈꯣꯏꯔꯥꯡꯉꯤ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯋꯥꯈꯜꯁꯦ ꯎꯗꯕꯗ ꯅꯨꯡꯁꯤꯅꯍꯥꯛꯄꯨ ꯎꯗꯕꯗ ꯅꯨꯡꯁꯤꯅꯍꯥꯛꯄꯨ ꯅꯨꯡꯁꯤ 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 ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ. ꯁꯤꯁꯦ ꯐꯖꯅ ꯐꯥꯗꯦꯕ ꯄꯨꯁꯄꯥꯔꯥꯅꯤꯒꯤꯗꯤ. ꯁꯛꯂꯣ ꯁꯛꯂꯣ ꯅꯪ ꯁꯛꯂꯣ. ꯁꯛꯑꯒꯦ ꯏꯁꯩꯗꯣ. ꯑꯐꯕ ꯑꯗꯨꯝ ꯁꯛꯑꯣ. ꯏꯁꯩꯗꯤ ꯐꯖꯕ ꯉꯥꯛꯇꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯐꯥꯔꯤꯗꯣ. ꯊꯧꯖꯣꯝꯒꯤ ꯊꯣꯏꯕꯤꯅ ꯊꯋꯥꯟꯊꯥꯒꯤ ꯃꯌꯥꯏꯗ ꯊꯥꯡꯖꯝꯒꯤ ꯊꯧꯔꯕ ꯊꯥꯝꯅ ꯊꯋꯥꯏ ꯊꯥꯒꯤ ꯊꯧꯔꯥꯡꯕ ꯊꯥꯒꯤ ꯊꯕꯛꯂꯥ ꯊꯥꯖꯗꯦꯗ ꯊꯣꯏꯖꯠꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯂꯣꯡꯍꯨꯞꯅ ꯄꯨꯛꯅꯤꯡ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯛꯅ ꯐꯔꯦ ꯇꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯇꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯃꯁꯥ ꯇꯥꯛꯇꯅ ꯅꯨꯡꯁꯤꯕ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯀꯥꯏꯅꯕ ꯅꯥꯟꯊꯣꯛꯈꯤꯕ ꯉꯥꯔꯤꯆꯥꯎꯕꯅꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯊꯣꯛꯆꯅꯤ ꯃꯥꯅ ꯅꯨꯡꯁꯤꯕꯤꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯆꯥꯡ ꯇꯥꯔꯔꯣꯏ ꯊꯔꯣꯏꯅꯤ ꯊꯔꯣꯏ. ꯂꯣꯏꯁꯜꯂꯒꯦ ꯑꯔꯣꯏꯕꯩ ꯏꯁꯩꯗꯣ ꯈꯔ ꯐꯥꯏ. ꯌꯥꯝ ꯐꯖꯩ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯚꯤꯌꯔꯁꯤꯡꯅ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃ ꯊꯥꯔꯛ ꯇꯥꯔꯒꯁꯨ ꯆꯦꯠꯇ ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯌꯥꯎꯋꯤ. ꯑꯗꯣ ꯋꯥꯔꯧꯕꯤꯒꯅꯨ. ꯎꯔꯤꯈꯩꯗꯤ ꯌꯥꯔꯤꯈꯩ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯃꯔꯦꯟꯗ꯭ꯔꯒ ꯁꯤꯂꯥꯡꯒꯅ ꯏꯁꯩ ꯐꯥꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯔꯤꯈꯩ ꯑꯗꯨꯝ ꯁꯍꯟꯅꯕ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯄꯥꯗꯅꯁꯨ ꯀꯟꯅ ꯍꯣꯠꯅꯖꯔꯤ. ꯎꯍꯧꯗꯕ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯊꯥꯖꯤꯜꯂꯀꯥꯟꯗꯤ ꯎꯔꯀꯥꯟꯗ ꯁꯛꯂꯛꯇ ꯈꯔ ꯔꯕꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯠꯇꯩꯕꯤꯔꯣ. ꯄꯤꯌꯥꯏꯗꯣ ꯑꯃꯔꯦꯟꯗ꯭ꯔ, ꯑꯩꯅ ꯎꯈꯤꯕꯗ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ ꯍꯥꯏꯕ ꯑꯃ ꯌꯥꯎꯏꯅꯦ. ꯖꯁꯄꯟ ꯑꯦꯝ ꯑꯥꯏ ꯙꯅꯟꯖय ꯑꯣ. ꯎꯝ. ꯑꯩ ꯐꯥꯕ꯭ꯔ ꯌꯦꯡꯒꯦꯗ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ. ꯅꯪ ꯌꯦꯡꯉꯣ ꯑꯗꯣ. ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ ꯉꯥꯂꯝꯈꯤꯅꯨ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯃꯥꯡꯈꯤꯅꯨ ꯂꯩꯅꯤꯡꯗ꯭ꯔ ꯄꯥꯃꯦꯜꯒꯨꯝ ꯂꯩꯔꯝꯕꯤꯌꯨ ꯑꯄꯥꯏꯕ ꯂꯩꯆꯤꯜ ꯃꯥꯡꯈꯤꯅꯨ ꯀꯥꯏꯅꯔꯒ ꯅꯣꯛꯄ ꯂꯝꯕꯤ ꯀꯥꯏꯅꯔꯒ ꯅꯣꯛꯄ ꯂꯝꯕꯤ ꯅꯪꯕꯨ ꯂꯦꯝꯕꯤꯕ ꯆꯤꯡꯂꯛꯂꯦ ꯂꯧꯍꯧꯅꯁꯤ. ꯙꯅꯟꯖय ꯂꯤꯔꯤꯛꯁ ꯐꯥꯗ꯭ꯔꯦ. ꯂꯤꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯕ ꯑꯣꯞꯁꯟ ꯂꯩꯖꯥꯠꯂꯥ, ꯌꯦꯡꯉꯤꯁꯤꯔꯣ? ꯅꯠꯇꯦ, ꯂꯤꯔꯤꯛꯁꯁꯨ ꯑꯗꯒꯤ ꯁꯨꯔꯁꯨ ꯈꯤꯇꯪ ꯑꯔꯥꯏꯕ ꯑꯣꯏꯗꯤ ꯐꯕ. ꯍꯣꯏ. ꯑꯣ, ꯃꯌꯥꯝ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯍꯥꯏꯕ. ꯑꯩꯅ ꯏꯁꯩ ꯁꯛꯄ ꯊꯦꯡꯅꯕ ꯁꯤꯗ ꯏꯁꯩ ꯁꯛꯄ ꯑꯦꯖꯦꯒꯤ ꯁꯛꯄꯤꯔꯛꯑꯣ. ꯑꯦꯖꯦꯒꯤ ꯑꯗꯨꯗꯤ ꯑꯩ ꯁꯦꯔꯦꯟꯗꯔ ꯇꯧꯔꯒꯦ, ꯍꯩꯔꯣꯏ. ꯃꯇꯦꯛ ꯑꯃꯇ ꯑꯣꯏꯔꯁꯨ ꯑꯍꯧꯕꯒꯤ ꯂꯥꯏꯟ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ. ꯊꯦꯡꯂꯕ ꯍꯤꯡꯁꯤꯗ ꯊꯦꯡꯂꯕ ꯍꯤꯡꯁꯤꯗ ꯆꯤꯛꯂꯕ ꯃꯐꯝꯁꯤꯗ ꯉꯥꯏꯔꯤ ꯅꯪꯕꯨ. ꯍꯩꯇ꯭ꯔꯦ, ꯏꯁꯣꯔ ꯍꯩꯇ꯭ꯔꯦ.
ꯑꯗꯨꯗ ꯌꯦꯡꯉꯤꯕ ꯁꯛꯇꯤꯒ ꯂꯩ ꯑꯗꯨ ꯉꯁꯥꯏ ꯁꯛꯈ꯭ꯔꯦ ꯑꯃꯨꯛꯀ ꯁꯛꯁꯤ ꯀꯩꯅꯣ ꯐꯖꯩ ꯁꯤꯜꯁꯤꯂꯥ ꯑꯃꯨꯛ ꯇꯧꯍꯜꯂꯁꯤ ꯑꯣ ꯉꯁꯥꯏ ꯁꯛꯈ꯭ꯔꯕꯅꯦ ꯀꯩꯅꯣ ꯕꯨꯗꯨꯅ ꯌꯦꯡꯒꯦꯕꯁꯦ ꯑꯍꯧꯕꯗ ꯑꯃꯨꯛꯀ ꯁꯛꯁꯤ ꯀꯩꯅꯣ ꯃꯇꯦꯛ ꯑꯃ ꯂꯣꯏꯔꯝꯗꯥꯏ ꯃꯇꯦꯛ ꯂꯣꯏ ꯇꯧꯔꯛꯑꯒꯦ ꯌꯥꯏꯌꯦ ꯉꯁꯥꯏ ꯍꯧꯕ ꯁꯛꯀꯗꯤꯗꯣ ꯐꯥꯔ ꯂꯣꯏ ꯁꯛꯑꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯁ ꯎꯝ Dakiba aigi karanara Dingai krasu dang ai numito Dingai krasu dang ai numito Theknarasu lambi lamkhangda Isam samna nang ai kaunasi Kauramu damo kaidado Kung kamke ichawa kini Matik si Torg. Thank you. ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯏꯁꯩ ꯈꯟꯈ꯭ꯔꯒ ꯁꯛꯂꯛꯇꯦꯅ ꯍꯥꯏꯕ ꯑꯗꯣ ꯇꯁꯦꯡꯅꯗꯤ ꯑꯩꯈꯣꯏ ꯁꯣꯝꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯒ꯭ꯂꯤꯠꯁ ꯃꯌꯥꯝꯁꯨ ꯐꯤꯛꯁ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯗꯒꯤ ꯄꯥꯎ ꯁꯣꯝꯗꯁꯨ ꯄꯥꯅꯕ ꯍꯣꯠꯅꯕ ꯇꯧꯕꯁꯤꯗꯩꯗ ꯎꯍꯧꯗꯕ ꯌꯥꯎꯔꯦ ꯑꯗꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯆꯦꯠꯇ ꯃꯦꯁꯦꯖ ꯂꯥꯛꯄꯁꯤꯗꯩꯗ ꯎꯔꯒꯗꯤ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯃꯨꯛꯀ ꯍꯥꯏꯖꯅꯤꯡꯕꯅ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯨꯝꯗ ꯏꯟꯇꯔꯅꯦꯠ ꯐꯦꯁꯤꯂꯤꯇꯤ ꯂꯩꯕ ꯑꯗꯨꯒ ꯂꯦꯞꯇꯣꯞ ꯂꯩꯕ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯤꯗꯗꯤ ꯌꯥꯎꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯀꯩꯅꯣꯗꯨꯗ ꯐꯣꯟ ꯅꯝꯕꯔꯗꯨꯗꯩꯗ ꯋꯥꯆꯦꯞ ꯅꯝꯕꯔ ꯁꯦꯌꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯍꯌꯦꯡ ꯉꯁꯤꯗ ꯅꯠꯇꯅ ꯍꯌꯦꯡ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯉꯁꯤꯒꯤ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯗ ꯂꯣꯛꯗꯥꯎꯟ ꯂꯩꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯑꯣꯏꯔꯣ ꯑꯗ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯤꯗ ꯂꯥꯏꯚ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯁꯦꯌꯔ ꯑꯗꯨꯝ ꯌꯥꯎꯕꯤꯅꯕ ꯌꯥꯅꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯂꯣꯛꯗꯥꯎꯟꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯡꯗꯥꯡꯗ ꯂꯥꯏꯚ ꯇꯧꯖꯔꯤꯁꯦ ꯈꯨꯠꯁꯦꯝꯅ ꯌꯨꯝꯗꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯂꯩꯔꯒ ꯑꯗꯨ ꯃꯔꯛꯁꯤꯗꯩꯗ ꯉꯔꯥꯡꯒ ꯅꯍꯥꯟꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯗꯤꯁꯀꯁꯟ ꯇꯧꯔꯛꯏ ꯑꯗꯨ ꯉꯁꯤ ꯅꯨꯃꯤꯠ 18-19 ꯂꯩꯔꯤꯁꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯃꯤꯁꯤꯡ ꯇꯥꯟꯅꯖꯔꯒ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯁꯤꯔꯤꯌꯁ ꯗꯤꯁꯀꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯌꯨꯝꯗ ꯂꯣꯏꯅ ꯂꯩꯅꯕꯅꯤꯅ ꯌꯨꯝꯗ ꯂꯩꯁꯤꯡꯁꯦ ꯁꯨꯝ ꯃꯤꯁꯤꯡꯁꯦ ꯁꯨꯝ ꯋꯥꯅ ꯂꯩꯕꯗꯣ ꯗꯤꯄ꯭ꯔꯦꯁꯟ ꯊꯣꯛꯇꯅꯕꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯅ ꯉꯥꯛꯇꯪ ꯁꯤꯌꯔ ꯇꯧꯖꯕꯅꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯌꯨꯝꯗꯒꯤ ꯖꯣꯏꯟ ꯇꯧꯕꯤꯅꯤꯡꯕ ꯏꯁꯩ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯕꯤꯔꯒ ꯅꯝꯕꯔ ꯂꯧꯔꯒ ꯄꯥꯎ ꯐꯥꯎꯕꯤꯔꯛ ꯑꯗꯨꯔꯒ ꯑꯩꯈꯣꯏꯅ ꯌꯥꯎꯔꯒꯁꯨ ꯃꯗꯨ ꯉꯥꯛꯄꯤꯌꯨ ꯑꯗꯨꯝ ꯔꯕꯤꯅꯥ ꯔꯕꯤꯅꯥ ꯆꯤꯡꯉꯥꯈꯝ ꯔꯕꯤꯅꯥ ꯊꯦꯡꯛ ꯌꯨ ꯑꯩ ꯏꯃꯥꯟꯅꯕꯤꯅꯦ ꯃꯃꯥꯒꯤ ꯃꯆꯥ ꯏꯝꯐꯥꯜ ꯇꯣꯀꯤꯁꯀꯤ ꯏꯁꯩ ꯐꯖꯕꯗꯤ ꯂꯩꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯥ ꯀꯧꯒꯗꯕꯅꯤ ꯏꯝꯐꯥꯜ ꯇꯣꯀꯤꯁꯀꯤ ꯑꯣꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯀꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯣ ꯁꯤꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯜꯁꯤꯂꯥ
ꯈꯣꯏꯔꯥꯡꯉꯦ ꯇꯧꯕꯁꯤ ꯑꯗꯨ ꯁꯛꯂꯛꯑꯣꯌꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯅ ꯈꯜꯂꯛꯄꯅꯦ ꯍꯧꯖꯤꯛ ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯑꯣ ꯑꯗꯨꯗꯤ ꯁꯛꯑꯣ ꯈꯟꯕꯤꯔ ꯈꯜꯂꯛꯏꯁꯤ ꯀꯩꯅꯣꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯗꯥ ꯑꯃꯨꯅꯣ ꯃꯥꯁꯨ ꯗꯦꯜꯂꯤꯗ ꯂꯩꯍꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯤꯡ ꯀꯅꯥꯅꯣ ꯑꯥꯗ ꯗꯦꯜꯂꯤꯗ ꯂꯩꯍꯧꯔꯤꯁꯦ ꯔꯣꯖꯤꯠ ꯀꯧꯋꯦꯕ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯗꯥ ꯃꯨꯅꯥꯎ ꯗꯥ ꯑꯣ ꯃꯨꯅꯥꯎ ꯍꯥꯏꯅꯕꯅꯦꯕ ꯑꯣ ꯑꯩꯈꯣꯏ ꯍꯣꯏ ꯍꯣꯏ ꯏꯌꯥꯝꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯣ ꯈꯜꯂꯛꯄ ꯏꯁꯩ ꯑꯣ ꯁꯛꯂꯛꯑꯒꯦ ꯁꯤꯗꯤ ꯑꯗꯣ ꯃꯃꯥꯡꯗ ꯁꯛꯈ꯭ꯔꯕꯗꯣ ꯁꯤꯁꯦ ꯁꯛꯂꯣ ꯁꯛꯂꯣ ꯐꯥꯗꯦ ꯁꯛꯂꯣ ꯃꯃꯥꯡ ꯎꯝ ꯐꯥꯗꯦ ꯈꯣꯏꯔꯥꯡꯉꯤ ꯄꯨꯛꯅꯤꯡꯁꯦ ꯈꯣꯏꯁꯥꯎꯅꯩ ꯋꯥꯈꯜꯁꯦ ꯎꯗꯕꯗ ꯅꯨꯡꯁꯤꯔꯛꯄ ꯎꯗꯕꯗ ꯅꯨꯡꯁꯤꯔꯛꯄ ꯅꯨꯡꯁꯤ 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 ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯁ꯭ꯋꯥꯏꯕꯧ ꯈꯛꯇ ꯁꯛꯑꯒꯦ ꯑꯗꯣ ꯃꯕꯨꯡꯉꯣ ꯈꯨꯃꯟ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯁꯛꯂꯛꯎ ꯍꯥꯏꯕ ꯂꯤꯁꯤꯡꯂꯛ ꯁꯨꯔꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯇ ꯎꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯃꯔꯦꯟꯗ꯭ꯔ ꯀꯨꯟꯖꯕꯤꯍꯥꯔꯤ ꯏꯁꯩ ꯇꯥꯕ ꯅꯪꯍꯧꯕ꯭ꯔꯣ ꯅꯪꯕꯣ ꯈꯪꯕ꯭ꯔꯣ ꯏꯁꯩꯁꯤꯕꯣ ꯐꯥꯕ꯭ꯔꯣ ꯁꯤ ꯏꯁꯩꯁꯦ ꯀꯨꯟꯖꯕꯤꯍꯥꯔꯤ ꯑꯃꯔꯦꯟꯗ꯭ꯔ ꯇꯥꯗ꯭ꯔꯕꯣ ꯗꯥ ꯇꯥꯔꯕ ꯇꯥꯏꯌꯦ ꯇꯥꯏꯌꯦ ꯑꯩ ꯀꯨꯟꯖ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯕꯦꯔꯥ ꯇꯧꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯑꯣ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯇꯥꯔꯦ ꯀꯨꯟꯖꯩ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯗꯨꯗꯣ ꯇꯥꯝꯂꯒꯨꯝꯗꯣꯏꯁꯦ ꯑꯩ ꯈꯪꯗꯦꯗ ꯑꯗꯨꯝꯗꯤ ꯀꯨꯏꯔꯕ ꯑꯥ ꯂꯤꯔꯤꯁꯤꯅꯦ ꯑꯩ 90s 80s ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯈꯪꯗꯦ 90s ꯑꯣꯏꯔꯝꯒꯅꯤꯁꯦ ꯗ꯭ꯋꯦꯠ ꯁꯛꯄ ꯌꯥꯕ ꯏꯁꯩ ꯂꯩꯕ꯭ꯔꯥ ꯅꯣꯏꯅꯤ ꯐꯥꯕ ꯑꯃ ꯍꯦꯛꯇ ꯗ꯭ꯋꯦꯠ ꯇꯧꯕ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯌꯥꯔꯣꯏꯍꯦ ꯁꯛꯄꯤꯌꯨ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯁꯛꯄ ꯍꯥꯏꯁꯦ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩ ꯑꯃ ꯍꯦꯛꯇ ꯐꯥꯕ꯭ꯔꯕ ꯀꯨꯟꯖꯕꯤꯍꯥꯔꯤ ꯀꯩꯀꯩ ꯂꯩꯌꯦ ꯑꯝꯇ ꯈꯪꯗꯦ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯃꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯇꯥꯝꯂꯕ ꯂꯝꯗꯝ ꯑꯃꯗ ꯁꯛꯈꯪꯅꯈꯤ ꯈꯨꯡꯒꯪꯒꯤ ꯂꯩꯔꯥꯡ ꯑꯗꯨꯗꯤ ꯄꯥꯈꯪ ꯈꯪꯗꯦ ꯐꯥꯜꯗ ꯐꯝꯗꯨꯅ ꯀꯩ ꯅꯣꯏ ꯀꯩꯅꯣ ꯗꯥꯏꯃꯣꯟꯗꯒꯤ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯁꯤꯁꯨ ꯏꯁꯩꯁꯤꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯀꯔꯝꯕꯅꯣ ꯗ꯭ꯋꯦꯠ ꯁꯛꯄ ꯌꯥꯕ꯭ꯔꯣ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ ꯇꯧꯕꯗꯣ ꯁꯛꯑꯣ ꯑꯗꯨꯗꯤ ꯐꯖꯕꯗꯤ ꯑꯗꯨꯗꯤ ꯀꯩꯅꯣꯁꯨ ꯁꯛꯀꯦꯔꯥ ꯀꯩꯅꯣ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯑꯃꯇ ꯑꯗꯨ ꯆꯦꯡꯗꯒꯤ ꯑꯣꯏꯔꯁꯨ ꯋꯥꯍꯩ ꯌꯥꯏ ꯑꯃꯇꯪꯒ ꯁꯛꯑꯣ ꯑꯗꯣ ꯒꯤꯇꯔ ꯌꯥꯎꯗꯕꯤꯗ ꯁꯤꯜꯁꯤꯂꯥꯅ ꯍꯥꯟꯅ ꯇꯧꯔꯛꯑꯣꯅꯦ ꯑꯗꯣ ꯑꯩ ꯎꯝ ꯃꯔꯛ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯑꯃꯗ ꯋꯥꯍꯩ ꯑꯃꯇꯪꯒ ꯊꯃꯣꯏꯗꯒꯤ ꯊꯃꯣꯏ ꯑꯃꯠꯇ ꯋꯥꯍꯩ ꯑꯃꯇꯪꯒ ꯑꯩꯅ ꯌꯥꯔꯛꯂꯕ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯁꯦꯡꯅ ꯇꯣꯏꯅꯔꯛꯄ ꯇꯥꯕꯅꯤ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯊꯨꯡꯂꯕ ꯇꯥꯕꯅꯤ ꯅꯨꯡꯁꯤ ꯀꯣꯏꯅꯔꯛꯄ ꯇꯥꯕꯅꯤ ꯅꯨꯡꯁꯤꯅꯕ ꯇꯥꯕꯅꯤ ꯀꯣꯏꯅꯔꯛꯄ ꯇꯥꯕꯅꯤ ꯅꯪ ꯑꯩꯁꯦ ꯉꯁꯤ ꯅꯪꯅ
hhayoshu nanga unahanwe numikandana nasina na hayoshu nanga unahanwe numikandana aitagi ojage ujage nungiba lingana naibiru thamoigi chanabi aitagi ojage lingana naibiru ꯑꯩꯒꯤ ꯈꯜꯂꯗꯨꯅꯤ ꯃꯈꯥ ꯐꯥꯗ꯭ꯔꯦ kaufhofre hujikkido saktrigida mamangda ama duet sakkanina tawramba isaido karambano ꯑꯗꯨ ꯗꯥꯏꯔꯦꯛꯇ ꯐꯥꯗꯤ ꯐꯖꯅꯗꯤ ikai nungsi yanare tawdo phadro ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯩ ꯐꯥꯗꯦ ngo thong Ranbir Thaunagi Thawai nangna ꯇꯔꯨꯛꯇꯨꯅ ꯆꯠꯈꯤꯒꯗꯨꯅ ꯎꯈꯤꯒꯗꯨ ꯃꯤꯔꯥꯕꯦꯟꯗꯒꯤ ꯇꯔꯨꯛꯇꯨꯅ ꯆꯠꯈꯤꯒꯗꯨꯅ ꯍꯜꯂꯣ ꯗꯝꯖꯥ Taye ꯍꯜꯂꯣ Taye ꯑꯣ ꯁꯥꯎꯟ ꯃꯨꯠꯈꯤꯕꯗꯨꯗ ꯀꯅꯦꯛꯁꯟ ꯇꯠꯈ꯭ꯔꯕ Mutti Taye amuk fazana saklo ꯑꯣ ꯌꯥꯏ fazana saklo amuka ꯗꯥꯗꯥꯒꯤ ꯀꯩꯅꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯨꯊꯠꯄꯤꯕꯅꯦ ꯁꯣꯝꯗ ꯏꯀꯣ ꯂꯩ ꯗꯥꯗꯥ so leptan lamso ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯨꯅ ꯎꯈꯤꯒꯅꯨ ꯃꯤꯔꯥꯕꯦꯟꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯨꯅ ꯎꯈꯤꯒꯅꯨ ꯃꯤꯔꯥꯕꯦꯟꯗꯒꯤ ꯈꯪꯍꯜꯂꯝꯈꯣꯏ ꯇꯥꯏꯕꯪ ꯈꯪꯍꯜꯂꯝꯈꯣꯏ ꯇꯥꯏꯕꯪꯁꯤꯗ ꯑꯩ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯀꯟꯅꯁꯨ ꯂꯥꯎꯕ ꯌꯥꯗ꯭ꯔꯦ ꯍꯩꯆꯣꯏꯗ꯭ꯔꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯄꯒꯤ ꯆꯩꯔꯛꯑꯗꯧ ꯍꯩꯁꯨ ꯍꯩꯇ꯭ꯔꯦ Silslagi karambano khalleise yengsinnadana tawdo usinnadana tarabo mate ang basagi horo shinana ushinana leithopati ai yaroi ko nungdi nungshijai basumamde chamba fau kiribanido ai nungdokpa yengthokpa natato sabes kainom tawhre kaino jo lyrics se fazana phajab anna
ꯀꯔꯝꯕ ꯈꯜꯂꯛꯄ ꯌꯥꯎꯔꯤꯒꯦ ꯁꯤꯔ ꯈꯥꯟꯒꯤ ꯂꯩꯁꯛ ꯁꯣꯔꯤ ꯁꯦꯟꯖꯟꯕꯤ ꯂꯩꯁꯛ ꯂꯩꯆꯨ ꯍꯣꯡꯗꯣꯛꯂꯣ ꯍꯥꯏꯅꯤꯡꯕꯗꯣ ꯄ꯭ꯔꯤꯇꯤ ꯑꯣꯏꯅ ꯑꯣꯏꯗꯣꯏꯗꯤ ꯌꯥꯎꯔꯦ ꯑꯃꯔꯖꯤꯠꯇ ꯍꯣꯡꯗꯣꯛꯂꯣ ꯍꯥꯏꯅꯤꯡꯕꯗꯣ ꯑꯃꯔꯦꯟꯗ꯭ꯔ ꯁꯤ ꯐꯥꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯑꯗꯨꯗ ꯇꯥꯗꯤ ꯇꯥꯔꯦ ꯐꯥꯗꯤ ꯄ꯭ꯔꯤꯊꯤꯒ ꯀꯩꯅꯣꯒ ꯁꯛꯄ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯁꯤꯁꯤꯅ ꯁꯤꯜꯁꯤꯂꯥ ꯁꯛꯆꯔꯅꯤ ꯑꯗꯨꯒ ꯑꯕꯤꯔ ꯈꯥꯟꯒꯤ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯇꯧꯕꯗꯣ ꯑꯣꯀꯦ ꯑꯗꯨꯏꯗꯤ ꯑꯗꯨꯝ ꯍꯥꯞꯄ ꯁꯛꯑꯁꯨ ꯌꯥꯏꯌꯦ ꯑꯗꯨꯝ ꯁꯛꯑꯣ ꯃꯇꯦꯡ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯛꯑꯣ ꯄꯥꯡꯅꯔꯒ ꯌꯥꯏ ꯈꯅꯥꯎ ꯁꯦꯡꯇꯣꯛꯀꯦ ꯁꯦꯡꯇꯣꯛ ꯀꯣꯔꯣꯅꯥꯒ ꯂꯣꯏ ꯆꯦꯟꯈꯤꯅꯕ ꯂꯩꯁꯛ ꯂꯩꯆꯨ ꯍꯦꯟꯕꯤ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝꯗ ꯇꯤꯟꯈꯔꯦ ꯉꯁꯤꯗꯤ ꯈꯪꯍꯧꯗ ꯃꯉꯥꯎ ꯊꯤꯔꯕ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯍꯩꯇꯦꯍꯦ ꯏꯇꯒꯤ ꯑꯣꯏꯖꯒꯦ ꯈꯟꯖꯔꯤꯕꯅꯤ ꯁꯤꯜꯁꯤꯂꯥꯁꯨ ꯄꯨꯟꯁꯤꯒꯤ ꯀꯥꯏꯔꯣꯡꯐꯝ ꯃꯉꯥꯜ ꯊꯤꯔꯕꯤ ꯊꯃꯣꯏ ꯅꯨꯡꯁꯤꯗ ꯑꯣ ꯈꯪꯗ꯭ꯔꯦ ꯁꯤ ꯃꯈꯥ ꯀꯔꯤꯝꯇ ꯃꯈꯥ ꯇꯥꯈꯤꯁꯦꯔꯣ ꯑꯇꯣꯞꯄ ꯏꯁꯩ ꯑꯣꯏ ꯇꯧꯒꯦꯔꯣ ꯐꯥꯔꯗꯤ ꯑꯗꯨꯝ ꯇꯥꯑꯣ ꯑꯇꯣꯞꯄ ꯑꯃ ꯁꯤꯜꯁꯤꯂꯥꯗ ꯃꯈꯥ ꯑꯃꯔꯖꯤꯠꯀ ꯇꯧꯕꯒꯤꯗ ꯑꯗꯣ ꯑꯩ ꯑꯗꯨꯁꯨ ꯐꯥꯗꯤꯌꯦ ꯇꯣꯏꯅꯦ ꯑꯗꯨꯝ ꯄꯨꯂꯞ ꯁꯛꯃꯤꯟꯅꯔꯁꯤꯅꯦ ꯑꯗꯨ ꯑꯩ ꯐꯥꯗꯦ ꯑꯗꯨꯅꯅꯦ ꯆꯤꯝꯕꯥꯜ ꯐꯣꯡꯒꯦ ꯇꯧꯕꯗ ꯑꯃꯁꯤꯅ ꯃꯄꯥꯗꯣ ꯅꯪ ꯁꯛꯂꯛꯑꯣ ꯀꯩꯅꯣ ꯆꯤꯝꯕꯥꯜ ꯐꯣꯡꯒꯦ ꯉꯝꯗꯕ ꯍꯥꯏꯗꯣꯛꯄꯁꯨ ꯍꯦꯛ ꯃꯔꯨꯕ ꯃꯣꯏꯒꯤ ꯋꯥꯔꯣꯜ ꯀꯌꯥꯅꯣ ꯐꯣꯡꯗꯣꯛꯂꯝꯂꯤ ꯑꯩꯅ ꯗꯨꯏꯠ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯦ ꯏꯇꯣꯟ ꯁꯛꯄ ꯑꯗꯨꯗ ꯑꯗꯨꯝ ꯑꯣꯀꯦ ꯚꯥꯏ ꯁꯛꯆꯜꯂꯛꯑꯣ ꯂꯤꯔꯤꯛꯁ ꯐꯥꯔꯗꯤ ꯑꯗꯨꯝ ꯁꯛꯆꯜꯂꯛꯑꯣ ꯅꯨꯄꯥ ꯑꯗꯨꯝ ꯁꯛꯆꯜꯂꯛꯑꯣ ꯅꯪꯁꯨ ꯑꯩ ꯊꯃꯣꯏꯗ ꯇꯥꯛꯄꯗꯤ ꯃꯇꯥꯛꯄ ꯍꯥꯏꯕ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯦ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥꯁꯦ ꯃꯥꯅꯦ ꯑꯗꯨꯝ ꯁꯛꯄꯤꯔꯣ ꯅꯪ ꯁꯛꯆꯜꯂꯣ ꯑꯩꯗꯤ ꯐꯖꯅ ꯐꯥꯗꯦ ꯑꯗꯨꯅꯦ ꯊꯝꯂꯤ ꯑꯩꯅ ꯆꯟꯗ꯭ꯔ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯅꯤꯡꯕ ꯑꯁꯨꯝ ꯅꯪ ꯄꯤꯛꯅꯅꯕꯗ ꯀꯅꯥꯃꯠꯇ ꯇꯥꯍꯜꯂꯣꯏꯁꯤ ꯌꯦꯡꯊꯤ ꯇꯥꯏꯕꯅꯤ ꯃꯊꯪ ꯀꯩꯅꯣꯒꯤ ꯈꯣꯏꯔꯥꯒꯤ ꯇꯧꯕꯗꯣ ꯁꯛꯈ꯭ꯔꯕꯣ ꯈꯣꯏꯔꯥꯒꯤ ꯇꯧꯕꯗꯣ ꯁꯛꯈ꯭ꯔꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯑꯗꯨꯗꯣ ꯑꯣꯀꯦ ꯑꯗꯨꯗ ꯑꯅꯤꯔꯛ ꯁꯛꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯑꯃ ꯑꯗꯨꯒ ꯀꯣꯟꯅ ꯑꯣ ꯑꯣꯀꯦ ꯅꯪꯒꯤ ꯇꯧꯕꯗꯣ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯕ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯅꯥꯅꯥꯏꯗ
karamba changi yahaki haitre aruba isayni isꯩ ꯂꯨꯏ ꯂꯨꯏꯌꯦꯅ ꯍꯥꯏꯔꯒ ꯀꯩ ꯐꯖꯅ ꯁꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯕꯥꯛ ꯈꯨꯅ ꯂꯩꯔꯤ ꯁꯤꯜꯁꯤꯂꯥꯅ ꯑꯃꯨꯛ ꯊꯣꯛꯏꯅꯦ ꯐꯖꯩꯗꯤ ꯕꯦꯝꯃꯒꯤ ꯏꯁꯩ ꯀꯩꯅꯣꯗꯣ ꯁ꯭ꯀ꯭ꯔꯤꯟꯗ ꯕꯦꯝꯃ ꯊꯣꯛꯄ ꯕꯦꯝꯃꯒꯤ ꯃꯥꯜꯂꯦ ꯑꯝꯇ ꯌꯦꯡꯉꯨ ꯁꯤꯗ ꯊꯣꯛꯇꯦꯗ ꯑꯣꯀꯦ ꯑꯣꯀꯦ ꯁ꯭ꯋꯥꯏꯗ ꯕꯦꯝꯃ ꯕꯦꯝꯃ ꯊꯣꯛꯂꯛꯀꯅꯤ ꯃꯇꯦꯛ ꯁꯛꯂꯛꯑꯒꯦ ꯁꯤꯁꯦ ꯗꯥꯗꯥ ꯑꯁꯤ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯗꯦ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯄꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯦ ꯑꯣ ꯌꯥꯏ ꯑꯩꯈꯣꯏ ꯁꯥꯎꯟ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯅꯕꯒꯤ ꯐꯔꯦ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯗ ꯇꯧꯗ꯭ꯔꯣ ꯅꯠꯇꯦ ꯅꯨꯄꯤꯅ ꯁꯛꯄꯗꯣ ꯑꯣꯀꯦ ꯑꯣꯀꯦ ꯏꯀꯥꯏꯕꯅ ꯅꯦꯝꯕ ꯀꯩꯅꯣꯗꯒꯤ ꯍꯧꯔꯛꯑꯣꯅꯦ ꯁꯤꯗꯩ ꯍꯧꯔꯛꯑꯣꯅꯦ ꯀꯩꯅꯣ ꯏꯀꯥꯏꯕꯅ ꯁꯤꯗꯒꯤ ꯍꯧꯔꯛꯑꯣ ꯋꯥ ꯉꯥꯡꯗꯕꯅ ꯑꯩꯒꯤ ꯂꯩꯇꯦ ꯏꯊꯟꯇ ꯂꯥꯛꯄ ꯄꯨꯟꯁꯤꯗ ꯅꯪꯒ ꯊꯦꯡꯅꯔꯦ ꯄꯨꯡ ꯀꯌꯥ ꯌꯨꯝꯂꯩ ꯏꯀꯥꯏꯕꯅ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯤꯕ ꯇꯥꯏꯕꯪꯁꯤꯗ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯏꯔꯥꯜꯅ ꯏꯍꯧ ꯍꯟꯕꯤꯅꯨ ꯑꯩꯒꯤ ꯑꯩꯒꯤ ꯊꯃꯣꯏ ꯊꯃꯣꯏ ꯑꯁꯦ ꯁꯦꯡꯉꯦ ꯐꯖꯩ ꯐꯖꯩ ꯑꯣꯀꯦ ꯑꯣꯗꯦꯟ ꯑꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤꯁꯨ ꯁꯛꯂꯛꯑꯣꯅ ꯍꯥꯏꯕ ꯌꯥꯎꯔꯤ ꯎꯗꯤꯠ ꯅꯥꯌꯥꯟꯒꯤ ꯏꯁꯩ ꯎꯗꯤꯠ ꯅꯥꯌꯥꯟꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯁꯦ ꯀꯔꯝꯕꯅꯣ ꯃꯅꯤꯄꯨꯔꯤꯒꯤ ꯎꯗꯤꯠ ꯅꯥꯌꯥꯟꯅ ꯑꯣꯀꯦ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯇꯧꯔꯒꯦ ꯑꯩꯅ ꯄꯥꯝꯕ ꯏꯁꯩ ꯁꯛꯂꯛꯑꯣ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯍꯩꯇ ꯍꯩꯇ꯭ꯔꯦ ꯆꯤꯡꯕ ꯁꯤꯗꯤ ꯃꯈꯥ ꯆꯠꯊ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯂꯨꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯆꯟꯅꯤꯡꯂꯤꯕ ꯆꯣꯏꯖꯥꯏꯅꯔꯕꯤ ꯁꯝꯂꯥꯡꯂꯛꯇꯒꯤ ꯂꯨꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯆꯟꯅꯤꯡꯂꯤꯕ ꯈꯨꯔꯃꯗꯤ ꯆꯤꯟꯕꯥꯅ ꯀꯔꯝꯕ ꯄꯥꯎꯈꯨꯝꯅꯣ ꯆꯜꯂꯤꯕ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯉꯥꯎꯍꯜꯂꯦ ꯑꯩꯕꯨ ꯂꯩꯇꯥꯐꯝ ꯈꯪꯗꯅ ꯉꯥꯎꯍꯜꯂꯦ ꯃꯇꯝ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯛꯏ ꯋꯦꯜꯀꯝ ꯑꯗꯒꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤ ꯏꯁꯩ ꯀꯔꯝꯕꯅꯣ ꯁꯤꯜꯁꯤꯂꯥ ꯐꯥꯕ꯭ꯔꯣ ꯑꯃ ꯀꯔꯝꯕꯅꯣ ꯍꯥꯏꯗꯤ ꯌꯥꯏꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕ ꯅꯣꯏ ꯅꯈꯣꯏ ꯈꯨꯜꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯒꯥꯅ ꯅꯣꯏ ꯁꯛꯃꯤꯟꯅꯩ ꯑꯗꯨꯝ ꯁꯛꯄ ꯌꯥꯏ ꯍꯧꯔꯣ ꯍꯧꯔꯣ ꯑꯃꯔꯦꯟꯗ꯭ꯔ ꯍꯧꯔꯣ ꯃꯥꯁꯨ ꯁꯨꯝ ꯌꯥꯎꯖꯔꯛꯑꯅꯤ ꯏꯁꯤꯡ ꯑꯝꯇ ꯇꯧꯒꯦ
ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯧꯕ ꯀꯔꯝꯕ ꯐꯦꯟ ꯅꯈꯣꯏ ꯈꯨꯟꯒꯤ ꯊꯣꯡꯒꯥꯟꯗ ꯅꯈꯣꯏ ꯈꯨꯜꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯍꯧꯗꯥꯏꯅꯦ नखोई खुलगी थोंगांददि ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯑꯗꯨ ꯐꯥꯗꯤꯅꯦ नखोई खुलगी ꯀꯩꯅꯣ ꯈꯨꯟꯖꯦꯜꯗꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ नखोई खुलगी ꯊꯣꯡꯖꯦꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ नखोई खुलगी ꯊꯣꯡꯒꯥꯜꯗꯅꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯏꯖꯕ ꯀꯩꯁꯥꯝꯊꯣꯡ ꯈꯨꯜꯒꯤ ꯏꯆꯜꯂꯣ ꯍꯥꯏꯌꯨꯅꯦ ꯂꯧꯖꯗꯦ ꯈꯪꯗ꯭ꯔꯦ ꯁꯤꯜꯁꯤꯂ ꯃꯈꯥ ꯐꯥꯗꯤ ꯁꯝꯖꯜꯂꯣ ꯑꯗꯨꯝ ꯁꯤ ꯃꯈꯥꯁꯦ ꯁꯤ ꯃꯈꯥꯁꯦ ꯐꯖꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯅꯪꯉꯣꯟꯗ ꯅꯣꯛꯅꯔꯤ ꯂꯩꯀꯥꯏ ꯅꯛꯅ ꯂꯩꯅꯔꯒ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯌꯥꯝ ꯅꯪꯉꯣꯟꯗ ꯅꯣꯛꯅꯔꯤ ꯂꯩꯀꯥꯏ ꯅꯛꯅ ꯏꯀꯥꯏꯕ ꯈꯪꯃꯟꯗꯦ ꯍꯥꯏꯔ ꯆꯠꯂꯒꯦ ꯇꯥꯗ꯭ꯔꯦ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪ ꯑꯉꯥꯎꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯨꯛꯃꯥꯏꯗ ꯌꯣꯜꯂꯤꯕ ꯂꯥꯏꯙꯤꯒꯤ ꯃꯄꯨꯅꯤ ꯁꯤꯁꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯂꯨꯛꯃꯥꯏꯗ ꯌꯣꯜꯂꯤꯕ ꯂꯥꯏꯙꯤꯒꯤ ꯃꯄꯨꯅꯤ ꯃꯃꯜ ꯄꯤꯔꯒ ꯂꯩꯕꯤꯈꯤ ꯑꯩꯕꯨ ꯂꯨꯛꯃꯥꯏꯗ ꯌꯣꯜꯂꯤꯕ ꯃꯇꯦꯛꯁꯦ ꯈꯤꯇꯪ ꯑꯇꯩ ꯐꯥꯗ꯭ꯔꯦ ꯀꯣꯏꯅ ꯄꯥꯏꯕꯤ ꯆꯦꯛꯂꯥꯅꯤ ꯃꯥꯅꯤ ꯀꯣꯏꯅ ꯄꯥꯏꯕꯤ ꯀꯣꯏꯅ ꯄꯥꯏꯕꯤ ꯁꯤꯛꯂꯥꯅꯦ ꯆꯦꯛꯂꯥꯅꯤ ꯐꯥꯕ꯭ꯔꯣ ꯑꯗꯨ ꯑꯝꯇ ꯐꯥꯗꯦ ꯑꯗꯨꯝꯗꯤ ꯐꯥꯗ꯭ꯔꯦ ꯀꯩꯅꯣ ꯃꯇꯦꯛꯇꯤ ꯐꯥꯕꯅꯦ ꯁꯤꯜꯁꯤꯂꯥ ꯁꯍꯜꯂꯁꯦ ꯃꯥꯁꯨ ꯁꯤꯜꯁꯤꯂꯥꯒ ꯃꯥꯁꯨ ꯉꯥꯏꯔꯒ ꯐꯥꯗꯦꯕ ꯋꯥꯔꯝ ꯑꯐꯥꯕ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟ ꯁꯤꯜꯁꯤꯂꯥ ꯏꯁꯩꯗꯣ ꯅꯨꯄꯥꯅ ꯁꯛꯄꯅꯤ ꯅꯨꯄꯤꯅ ꯁꯛꯄꯅꯤꯅ ꯈꯟꯒꯅꯨ ꯑꯗꯨꯝ ꯐꯥꯗꯤ ꯑꯗꯨꯝ ꯁꯛꯑꯣ ꯏꯁꯩꯗꯨ ꯁꯛꯂꯛꯑꯣ ꯑꯗꯨꯝ ꯑꯥ ꯍꯣꯏ ꯁꯔꯁꯝ ꯁꯔꯠꯆꯟꯗ꯭ꯔꯟ ꯍꯥꯏꯕꯤꯔꯛꯏ ꯂꯩꯕꯥꯛꯀꯤ ꯑꯁꯨꯛ ꯋꯥꯔꯕ ꯃꯇꯝꯁꯤ ꯀꯔꯤꯗ ꯅꯨꯡꯉꯥꯏꯔꯤꯅꯣ ꯅꯈꯣꯏꯒꯤꯗꯣ ꯁꯔꯁꯝ ꯁꯔꯠꯆꯟꯗ꯭ꯔꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯈꯨꯠꯁꯦꯝ ꯂꯥꯏꯞꯅ ꯂꯣꯛꯗꯥꯎꯟ ꯍꯧꯔꯛꯄꯒꯤ ꯀꯣꯚꯤꯠ-19ꯒꯤ ꯂꯣꯛꯗꯥꯎꯟ ꯍꯧꯔꯛꯄꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯃꯈꯩ ꯅꯨꯃꯤꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯗꯥꯡ ꯄꯨꯡ 9ꯗꯒꯤꯅ 6 ꯐꯥꯎꯕ 9 ꯃꯈꯥꯏꯗꯒꯤꯅ 6 ꯃꯈꯥꯏꯐꯥꯎ ꯑꯣꯏꯔꯒꯁꯨ ꯂꯥꯏꯞ ꯑꯃꯁꯨꯡ ꯆꯠꯊꯖꯔꯤꯕ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗꯩꯗ ꯀꯣꯚꯤꯠ-19ꯒ ꯍꯦꯛ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯕ ꯉꯥꯛꯇꯅꯤ ꯃꯃꯥꯡꯗ ꯉꯔꯥꯡꯒ ꯅꯍꯥꯟꯒꯤ ꯗꯤꯁꯀꯁꯟꯁꯤꯡꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯗ ꯌꯦꯡꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯠ-19ꯒꯤ ꯃꯔꯝꯗ ꯌꯥꯝ ꯐꯖꯕ ꯗꯤꯁꯀꯁꯟ ꯂꯩꯕꯅꯤ ꯑꯗꯣ ꯉꯁꯤ 3ꯁꯨꯕ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯗꯨꯝ ꯋꯥꯔꯒ ꯑꯩꯈꯣꯏꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯆꯠꯂꯒ ꯌꯨꯝꯗ ꯂꯣꯛꯗꯥꯎꯟ ꯇꯧꯏꯅꯦꯅ ꯍꯥꯏꯔꯒ ꯂꯩꯕꯗꯨꯁꯨ ꯑꯩꯈꯣꯏ ꯍꯤꯡꯁꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯑꯋꯥꯕ ꯄꯣꯊꯥꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯝꯗ ꯂꯣꯛꯗꯥꯎꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯁꯤꯡꯁꯦ ꯍꯧꯖꯤꯛ ꯚꯔꯆꯨꯋꯦꯜꯂꯤ ꯁꯣꯁꯦꯂꯥꯏꯁ ꯇꯧꯔꯒ ꯊꯦꯡꯅꯕꯗꯤ ꯍꯧꯖꯤꯛ ꯐꯤꯖꯤꯀꯦꯜꯂꯤ ꯎꯟꯅꯕ ꯊꯦꯡꯅꯕꯗꯤ ꯍꯧꯖꯤꯛꯀꯤ ꯀꯟꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯃꯤ ꯊꯦꯡꯅꯒꯅꯨ ꯂꯥꯞꯅ ꯂꯥꯞꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯅꯤꯅ ꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯚꯔꯆꯨꯋꯦꯜ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟ ꯑꯃ
ꯇꯧꯖꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯦ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯛꯑꯒꯗꯤ ꯊꯦꯡꯅꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯅꯕ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦ ꯋꯥꯏ ꯍꯥꯏꯗꯅꯁꯨ ꯑꯩꯈꯣꯏ ꯋꯥꯗꯅꯗ ꯁꯨꯝ ꯈꯟꯗꯅ ꯑꯋꯥꯕꯗ ꯈꯟꯗꯅ ꯑꯋꯥꯕꯗ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯑꯩꯈꯣই ꯋꯥꯈꯜ ꯍꯛꯆꯥꯡꯁꯦ ꯁꯨꯝ ꯁꯣꯟꯊꯔꯛꯀꯗ꯭ꯔꯅ ꯈꯟꯖꯕꯅꯤ ꯑꯗꯨꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚꯇꯨꯅ ꯅꯍꯥꯟꯈꯩꯅ ꯗꯤꯁꯀꯁꯟ ꯇꯧꯔꯒꯁꯨ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯔꯥꯞ ꯑꯔꯥꯞꯄꯗ ꯂꯩꯕ ꯌꯨꯝ ꯌꯨꯝꯗ ꯂꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯃꯤꯟꯅꯅꯕ ꯚꯤꯌꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯅꯕ ꯍꯥꯏꯔꯒ ꯆꯠꯊꯖꯕꯅꯤ ꯃꯁꯤꯃꯛꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯁꯤꯅ ꯇꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯉꯔꯥꯡꯒ ꯅꯍꯥꯟꯒ ꯇꯧꯕꯒꯤ ꯗꯤꯁꯀꯁꯟ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯑꯩꯈꯣꯏ ꯂꯥꯏꯚ ꯆꯠꯊꯖꯒꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯒꯗꯧꯔꯤꯕ ꯂꯥꯏꯚ ꯗꯤꯁꯀꯁꯟꯁꯤꯡꯁꯤꯗꯩꯗ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯀꯥꯟꯅꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕꯅꯤ ꯑꯩꯈꯣꯏ ꯐꯤꯖꯤꯀꯦꯜꯂꯤ ꯊꯦꯡꯅꯕꯗꯤ ꯍꯧꯖꯤꯛ ꯃꯇꯥꯡꯁꯦ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄꯤꯔꯤꯕ ꯑꯃꯔꯦꯟꯗ꯭ꯔ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯁꯥꯒꯤ ꯀꯥꯗ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔꯒ ꯇꯥꯡ 22ꯗꯒꯤ ꯂꯩꯔꯛꯏꯅꯤ ꯃꯌꯥꯝꯒ ꯊꯦꯡꯅꯗꯕꯤꯗꯩꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝ ꯌꯨꯝꯗ ꯃꯁꯥ ꯃꯁꯥꯅ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯔ ꯂꯩꯔꯤꯕ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯕ ꯂꯩꯕ ꯃꯌꯥꯝꯁꯤ ꯉꯥꯛꯇꯪ ꯑꯣꯏꯔꯁꯨ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯅꯕ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯇꯣꯞꯄ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯂꯣꯛꯗꯥꯎꯟ ꯇꯧꯕꯗ ꯌꯥꯎꯔꯒ ꯌꯨꯝꯗ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀꯁꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯒ꯭ꯔꯨꯞꯁꯤꯗꯩꯗ ꯌꯥꯎꯕꯤꯅꯤꯡꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯈꯨꯠꯁꯦꯝꯒꯤ ꯅꯝꯕꯔ ꯄꯤꯖꯕꯤꯗꯨꯗꯩꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯟꯇꯔꯅꯦꯠ ꯐꯦꯁꯤꯂꯤꯇꯤ ꯂꯩꯔꯕ ꯑꯗꯨꯒ ꯂꯦꯞꯇꯣꯞꯀꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯨ ꯃꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯒꯦ ꯀꯅꯥ ꯀꯅꯥ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯇꯣꯡꯕ꯭ꯔꯝ ꯖꯣꯟꯁꯟꯅ ꯈꯟꯕꯤꯔꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯃꯔꯦꯟꯗ꯭ꯔꯁꯦ ꯐꯥꯔꯝꯒꯅꯤꯗ ꯍꯧꯔꯛꯑꯣ ꯀꯩꯅꯣ ꯍꯧꯔꯛꯑꯣ ꯁꯦꯟꯇ꯭ꯔꯦꯜ ꯑꯗꯨꯗꯤ ꯁꯤ ꯗꯣꯏ ꯅꯠꯇ꯭ꯔꯣ ꯗꯨꯋꯦꯠ ꯑꯣꯏꯔꯁꯨ ꯁꯛꯂꯛꯑꯣ ꯑꯗꯨꯝ ꯁꯤꯁꯤꯅ ꯗꯨꯋꯦꯠ ꯑꯣꯏꯔꯁꯨ ꯐꯔꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯛꯄ ꯅꯨꯄꯥꯅ ꯁꯛꯄꯅ ꯈꯜꯂꯔꯣꯏ ꯁꯤꯗꯗꯤ ꯁꯨꯝ ꯍꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯛꯃꯤꯟꯅꯔꯒ ꯄꯣꯊꯥꯃꯤꯟꯅꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯏꯉꯥ ꯅꯣꯡꯂꯛꯁꯤꯗ ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯅꯨꯃꯤꯠꯇꯅ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯊꯥꯖꯕ ꯅꯪꯅ ꯑꯁꯥꯒꯤ ꯌꯦꯅꯤꯡ ꯍꯨꯜꯍꯟꯕꯤꯔꯣ ꯅꯔꯨꯝ ꯊꯣꯛꯂ ꯍꯤꯡꯖꯔꯁꯤ 이까이 칸다비니 하이키로이다라 ꯍꯣꯡꯕ ꯅꯥꯏꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯅꯪꯁꯨ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯅꯨ ꯑꯗꯨꯝ ꯁꯝꯊꯕꯤꯔꯣ ꯁꯤꯁꯦ ꯑꯃ ꯁꯤꯜꯂꯁꯤ ꯐꯥꯗ ꯇꯥꯗꯤ ꯈꯔ ꯈꯛ ꯂꯤꯕꯁꯦ ꯈꯔ ꯐꯥꯗꯦꯕ ꯗꯕꯖꯥ ꯑꯐꯥꯕ ꯇꯧꯁꯦ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯇꯧ ꯐꯥꯕꯗ ꯑꯗꯨꯝ ꯁꯛꯑꯣ ꯎꯠꯇꯝ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯐꯥꯕ꯭ꯔꯣ ꯗꯥꯏꯕꯔꯖꯥ ꯃꯈꯣꯟ ꯌꯥꯝ ꯇꯞꯄꯦ ꯗꯥꯏꯕꯔꯖꯥꯒꯤꯗꯣ ꯇꯥꯕ ꯇꯥꯕ ꯇꯥꯕꯗꯤ ꯅꯠꯇꯕ ꯇꯥꯗꯦ ꯀꯩꯅꯣ ꯃꯈꯣꯟ ꯑꯥ ꯈꯔ ꯇꯞꯄꯦ ꯎꯇꯝ ꯑꯩꯗꯤ ꯉꯥꯎꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯃ ꯌꯥꯎꯔꯦ ꯎꯇꯝ ꯃꯇꯝꯒꯤ ꯏꯁꯩꯗꯨꯗꯤ ꯂꯥꯎꯔꯅꯤ ꯑꯣ ꯔꯥꯀꯦꯁ ꯌꯨꯝꯅꯥꯝ ꯕ꯭ꯔꯣ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ ꯊꯥꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯩꯗꯤ ꯔꯥꯀꯦꯁ ꯁꯨꯡꯂꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯌꯦ ꯂꯥꯏꯐꯁꯦ ꯅꯨꯡꯇꯤꯒꯤ
ꯅꯨꯡꯇꯤꯒꯤ ꯊꯥꯅꯅꯕ ꯁꯤꯟꯖꯩꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯛꯇꯗꯤ ꯇꯧꯔꯣꯏ ꯑꯗꯨꯝ ꯉꯔꯥꯡꯒ ꯅꯍꯥꯟꯒꯒꯤ ꯗꯤꯁꯀꯁꯟꯒꯤ ꯂꯩꯕꯗꯨꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯂꯥꯏꯚ ꯇꯧꯖꯔꯛꯀꯅꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯄꯤꯖꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯦꯝꯒꯤ ꯀꯣꯟꯇꯦꯛ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯗꯩꯗ ꯌꯨꯝꯗ ꯏꯟꯇꯔꯅꯦꯠ ꯑꯗꯨꯒ ꯂꯦꯞꯇꯣꯞꯀꯨꯝꯕ ꯑꯃ ꯂꯩꯔꯒꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯅꯕꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯗꯨꯒ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯌꯨꯝꯗ ꯂꯩ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯇꯥꯟꯅꯗꯅ ꯑꯗꯒꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯄꯣꯊꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯗꯅ ꯇꯧꯕꯒꯤ ꯂꯥꯏꯚ ꯊꯥꯅꯅꯕꯒꯤ ꯁꯤꯟꯖꯕꯅꯤ ꯑꯗꯣ ꯉꯔꯥꯡꯒ ꯇꯁꯦꯡꯕ ꯂꯥꯏꯅꯥꯁꯤꯒꯤ ꯃꯔꯝꯗ ꯁꯤꯔꯤꯌꯁ ꯗꯤꯁꯀꯁꯟ ꯇꯥꯕꯤꯅꯤꯡꯕ ꯌꯥꯎꯔꯒꯁꯨ ꯉꯔꯥꯡꯒ ꯅꯍꯥꯟꯒꯒꯤ ꯗꯤꯁꯀꯁꯟꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯁꯤꯡꯁꯤꯗꯁꯨ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯥꯏꯚ ꯊꯥꯅꯅꯕꯒꯤ ꯍꯧꯖꯤꯛ ꯀꯟꯅꯗꯤ ꯍꯣꯠꯅꯖꯔꯤ ꯑꯗꯨ ꯃꯈꯥ ꯀꯩ ꯆꯠꯊꯒꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯈꯟꯕꯤꯔꯛꯄ ꯏꯁꯩꯁꯤꯡꯁꯦ ꯏꯅꯥꯎ ꯑꯅꯤꯁꯤꯅ ꯈꯔ ꯇꯧꯔꯒ ꯃꯌꯥꯝꯕꯨ ꯄꯣꯊꯥꯃꯤꯟꯅꯅꯕ ꯑꯃꯔꯦꯟꯗ꯭ꯔ ꯁꯤꯜꯁꯤꯂꯥ ꯏꯁꯩ ꯈꯜꯂꯛꯄ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯅꯨꯄꯤꯒꯤ ꯑꯃꯅꯤꯗꯪ ꯇꯥꯒꯦ ꯁꯤꯜꯁꯤꯂꯥꯅ ꯇꯧꯕ ꯑꯝꯇ ꯁꯛꯂꯣ ꯑꯅꯧꯕ ꯏꯁꯩ ꯑꯣꯏꯔꯦ ꯑꯅꯧꯕ ꯏꯁꯩ ꯀꯔꯝꯕ ꯅꯪꯅ ꯐꯥꯕ ꯑꯗꯨꯝ ꯑꯅꯧꯕ ꯏꯁꯩ ꯅꯪꯅ ꯐꯥꯕ ꯑꯃ ꯑꯗꯨꯝ ꯑꯅꯧꯕ ꯁꯛꯂꯛꯑꯣ ꯑꯅꯧꯕ ꯌꯥꯏ ꯑꯅꯧꯕꯁꯨ ꯅꯪꯅ ꯄꯥꯝꯕ ꯐꯥꯕ ꯍꯥꯏꯗꯤ ꯅꯪ ꯍꯥ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯍꯥꯏꯕꯗꯨꯔꯣ ꯐꯖꯕ ꯏꯁꯩꯅꯤ ꯎꯗꯨ ꯅꯠꯇ ꯂꯩ ꯃꯥ ꯐꯥꯔꯒꯗꯤ ꯑꯗꯨꯝ ꯁꯛꯂꯛꯑꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯤꯔꯣ ꯐꯥꯕ꯭ꯔꯣ ꯑꯣ ꯁꯛꯂꯛꯑꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯎꯗꯨ ꯅꯠꯇ ꯂꯩꯔꯦ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯤꯀꯨꯞ ꯈꯨꯝꯂꯛꯄꯣ ꯈꯪꯅꯤꯡꯂꯦ ꯋꯥꯔꯤ ꯅꯪꯇꯒ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯎꯕꯔꯥ ꯁꯥꯒꯦ ꯑꯣ ꯇꯝꯗ ꯍꯥꯎ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯏꯌꯥꯔꯄꯤꯁ ꯑꯝꯇ ꯂꯧꯒꯦ ꯁꯤ ꯅꯥꯀꯣꯡ ꯅꯥꯔꯦ ꯍꯦꯠꯐꯣꯟꯁꯦ ꯍꯣꯏ ꯑꯗꯣ ꯃꯔꯛꯁꯤꯗ ꯃꯦꯁꯦꯖꯇ ꯏꯁꯩ ꯐꯥꯕ ꯑꯃꯈꯛꯇꯪꯗꯤ ꯀꯝꯄ꯭ꯂꯤꯠ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯨ ꯌꯥꯎ ꯃꯥꯜꯂꯦ ꯁꯤꯜꯁꯤꯂꯥ ꯅꯪꯅ ꯏꯁꯩ ꯐꯥꯕ ꯈꯔ ꯁꯥꯡꯅ ꯐꯥꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯌꯦꯡꯉꯒ ꯐꯥꯕ ꯈꯔ ꯁꯥꯡꯅ ꯐꯥꯕ ꯑꯃ ꯑꯗꯨꯝ ꯁꯛꯎ ꯑꯐꯥꯕ ꯑꯃ ꯍꯦꯛꯇ ꯑꯗꯣ ꯁꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯁꯤ ꯁꯛꯀꯦꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯃꯣ ꯃꯨꯁꯤ ꯃꯨꯁꯤꯗꯣ ꯁꯛꯑꯒꯦ ꯑꯃ ꯍꯦꯛꯇ ꯁꯛꯎ ꯑꯃꯨꯛꯇ ꯅꯪꯅ ꯑꯅꯤꯗꯤ ꯐꯥꯕ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯎꯒꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯣ ꯅꯪꯒꯤ ꯃꯤꯠꯇꯝ ꯂꯥꯛꯂꯤꯌꯦ ꯅꯨꯡꯁꯤ ꯁꯛꯇꯝ ꯊꯦꯠꯂꯤꯌꯦ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯑꯩꯒꯤ ꯊꯋꯥꯏ ꯃꯆꯥꯁꯦ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯕꯤꯔꯣ ꯅꯪꯒꯤ ꯃꯤꯠꯇꯝ ꯂꯥꯛꯂꯤꯌꯦ ꯅꯨꯡꯁꯤ ꯁꯛꯇꯝ ꯊꯦꯠꯂꯤꯌꯦ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯦ ꯅꯨꯡꯁꯤꯕꯅ ꯄꯥꯊꯣꯛꯂꯕ ꯊꯃꯣꯏꯁꯦ ꯏꯁꯤꯠꯄꯤꯔꯣ ꯅꯈꯨꯠꯇꯨꯅ ꯑꯣꯏꯍꯟꯕꯤꯔꯣ ꯂꯩꯀꯪꯂꯥ ꯇꯛꯁꯤ ꯁꯣꯝꯗꯅ ꯂꯦꯟꯖꯒꯦ ꯇꯛꯁꯤ ꯁꯣꯝꯗꯅ ꯂꯦꯟꯖꯒꯦ
ꯇꯧꯈꯥꯏꯕꯤꯔꯣꯅ ꯈꯨꯠꯇꯨꯅ ꯄꯦꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯣ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯅꯪꯅ ꯄꯨꯛꯅꯤꯡꯁꯦ ꯇꯧꯈꯥꯏꯕꯤꯔꯣꯅ ꯈꯨꯠꯇꯨꯅ ꯄꯦꯛꯇꯨꯅ ꯄꯨꯕꯤꯈ꯭ꯔꯣ ꯅꯨꯡꯁꯤꯕ ꯁꯪꯕꯥꯏ ꯊꯥꯛꯅ ꯄꯨꯕꯤꯈ꯭ꯔꯣ ꯂꯝꯍꯦꯟꯕꯤ ꯂꯤꯟꯗꯥꯎꯕꯤ ꯊꯃꯣꯏꯁꯦ ꯂꯣꯏꯁꯜꯂꯒꯦ ꯐꯖꯅ ꯃꯤꯁ ꯇꯧꯔꯦ ꯑꯩꯗꯤ ꯑꯃꯔꯦꯟꯗ꯭ꯔ ꯃꯤꯁ ꯇꯧꯍꯧꯔꯦ ꯑꯗꯣ ꯑꯃꯔꯦꯟꯗ꯭ꯔ ꯑꯩꯈꯣꯏꯁꯦ ꯅꯨꯡꯇꯤꯒꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯈꯔ ꯈꯔ ꯇꯧꯕꯅꯤꯅ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯦ ꯄꯨꯡꯁꯨ 10 ꯇꯥꯁꯜꯂꯛꯑ ꯃꯥꯜꯂꯦ ꯑꯗꯣ ꯅꯪꯒꯤ ꯏꯁꯩ ꯐꯖꯕ ꯑꯃꯈꯛꯇꯪ ꯁꯛꯑꯝꯃꯣ ꯑꯗꯨꯗꯨꯒ ꯃꯌꯥꯝꯗꯒꯤ ꯉꯁꯤꯒꯤꯗꯤ ꯇꯧꯔꯁꯤ ꯌꯥꯏꯅꯀꯣ ꯐꯖꯕ ꯑꯥ ꯏꯁꯩꯁꯦ ꯏꯁꯩ ꯐꯖꯕ ꯑꯃꯈꯛꯇꯪ ꯁꯛꯑꯣꯅꯦ ꯏꯁꯩ ꯐꯖꯕꯁꯦ ꯏꯁꯩ ꯐꯖꯕ ꯁꯛꯎ ꯍꯥꯏꯗꯨꯗꯤ ꯃꯊꯥ ꯁꯥꯏꯁꯦ ꯑꯐꯥꯕ ꯁꯛꯑꯣ ꯂꯣꯏ ꯐꯖꯩ ꯏꯁꯩꯗꯤ ꯗꯥꯗꯥ ꯑꯣ ꯂꯥꯛꯑꯦ ꯁꯣꯝ ꯅꯥꯀꯟꯗ ꯆꯤꯡꯅꯨꯡ ꯁꯛꯇꯝꯗ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯗ ꯆꯨꯅ ꯆꯥꯅꯕꯤ ꯁꯨꯝꯍꯠꯄꯤ ꯁꯛꯇꯝꯅ ꯌꯦꯡꯕꯒꯤ ꯄꯦꯟꯗꯕꯤ ꯃꯥꯏꯊꯣꯡꯅꯤ ꯎꯗ ꯉꯥꯎꯕꯤ ꯁꯕꯥꯅꯤ ꯌꯦꯡꯕꯒꯤ ꯄꯦꯟꯗꯕꯤ ꯅꯞꯇꯧꯅꯤ ꯍꯧꯁ ꯂꯥꯏꯔꯦꯝꯕꯤꯗ ꯏꯀꯥꯏꯖꯕꯤ ꯊꯥꯡꯒꯠꯈꯤꯅ ꯋꯥꯡꯅ ꯋꯥꯡꯅ ꯇꯥꯔꯛꯀꯅꯤ ꯊꯥꯡꯒꯠꯈꯤꯅ ꯋꯥꯡꯅ ꯋꯥꯡꯅ ꯇꯥꯔꯛꯀꯅꯤ ꯃꯤꯄꯥꯏꯖꯦ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅ ꯖꯥꯅꯤ ꯀꯧꯕꯤꯒꯅꯨ ꯄꯥꯏꯖꯩ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅ ꯖꯥꯅꯤ ꯀꯧꯕꯤꯒꯅු ꯇꯥꯗ ꯇꯥꯡꯖꯕꯤ ꯎꯔꯤꯒꯨ ꯁꯤ ꯇꯧꯔ ꯂꯣꯏꯁꯤꯜꯂꯒꯦꯗꯝꯇ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯌꯥꯝ ꯇꯧꯔꯁꯨ ꯅꯨꯡꯉꯥꯏꯇꯦ ओके ओके मध्यंतरी समजलं येवा खुदी नंगी शब्दों ifuna fajabi nuntanchibi yenguba khudi nangi saktamse ifuna fajabi nuntanchibi oinjalingida nangsitidagi mapu khudi aigi oina Fugaina shalingai ubibani fajana Fugaina shalingai ubibani fajana Lahina cholingai kalapani khoimuda Lahina cholingai kalapani khoimuda Nasina Lu siya lagi dapat.
ngasiga numit humni suna nungdang live KhutSem live thajaraꯛꯄꯁꯦ ngasi numit humni subaje ngasigidi ngasi matangsida loisinjarage viewersingda aroiboina amuktanga KhutSem gi site gi ningsingjaringbadi aikoina nungdang lockdown manungsidaida live thajaribasi nungai phongdokpagi natraga mayamda yenaba mayamgi awaba tariba mayamji martida akoi yawningdabagi live discussion live thajarpa natte mayamna ju khangbiribaduni ngarang adagi mamang nahan ahubudu ani subunumi ngasina hum subunumi mamangi discussion jingda akoi covid-19 jigi maramda laibaki mayamgi phananaba kai tawbai haibra chingba akoi expert singa adagi atopa miyuisinga discussion tawbagi thajarabaduni ado ngasijidi akoi tasengna yumda quarantine tawraga laiba lockdown sida yaubiriba yumdagi isa personal loina physically thengnadana yumdagi yaubirakpa inausingsiga akoi mayamgi ngaktangi yumda leida pothanaba haidana tawjabani aduga lakadariba lockdown gi manungsingsida akoi soidana numit khudingi pungamamtang oirabasu mayamga akoi KhutSem gi viewers inga interact tonanaba awanungai share tonanaba honajagani maraksidida amuka ngasaida horpadagi ju haijare masigi live thabagi description sidaida akoi KhutSem gi contact hapsabani WhatsApp contact adudaida kaigumba akoi viewers ingi maraktagi matungda participate tawbiningba adagi KhutSem da haibiningba suggestion pibiningba yawaga ju akoida contact tawbirau akoi soidane hai akoi viewers ingbu akoi live sidaida yaibum kai puraknaba honajage aduga ngasidamaktadi akoi maraktana ngasai introduce tawbiramu kana no na yam kana haiba message am yaugibani ado Amrendra dagi horaga hojik Amrendra self introduction masa amtang roiboina tawbiramu aduduga akoi ngasigidi stage loisanaba tawrase Amrendra ai kenoje Rajkumar Amarendra Singh RK Amarendra Singh aduga aije Thobal dagine Thobal bazar makha lekai dagi ado si kitang halo sindar silsila ꯑꯩꯒꯤꯅ ꯑꯗꯨꯒ ꯂꯨꯍꯣꯡꯅ ꯁꯦꯡꯃꯥꯏ ꯁꯤꯈꯣꯡꯗꯒꯤ nongpok sakmai sikhongdagi hojik adum aikoigi participants singji location singda adum aikoigi viewers singna gyan tabiramani koi anakpada laiba mimta nachade aikoigi arapa mafamda yumda hojik aikoigi chaijabado kanagumba laptop internet facility laiba join tawbini yaw taragadi anywhere amadagi hekta aikoigi ngasigi live ki program ji yawbi yani naibuduni aduga viewers singna pirapa comment ki da comment pibia pa de sei khanbir puta aroina amka thagachri aduga hopefully habtang eng adagi lockdown ji na maring ji da koina live da interact tawba nagada discuss tawba participate thangan biroga kunna laina ji changak Manipur da hujik laiba conditions dagi makha tana sanduoktanaba changaktanaba social distancing and lockdown tawbuji yawminnadina ade fazana niyom chuna participate tawna laina ji dagi koi amuktan ngak thoga laina ji gi lockdown gi page loiga matungdadi koi amu hana gi normal life ta langnaba hona minasi hairaga nasigidi matang ji da viewers dagi